ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯀꯨꯆꯨ ꯃꯨꯕꯤ ꯑꯃꯗꯤ ꯀꯨꯆꯨ ꯉꯧꯕꯤ ꯃꯧ ꯑꯅꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯔꯣꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯁꯍꯔꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯀꯨꯟꯖꯣ ꯑꯃꯗꯤ ꯂꯩꯃ ꯀꯧꯕꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯀꯨꯟꯖꯣꯒꯤ ꯃꯆꯥꯅꯨꯄꯤ ꯂꯦꯝꯕꯤ ꯀꯧꯕꯤ ꯑꯃꯒ ꯇꯣꯝꯄꯣꯛ ꯀꯧꯕ ꯃꯆꯥꯅꯨꯄꯥ ꯑꯃꯒꯁꯨ ꯂꯩꯔꯝꯃꯤ꯫ ꯀꯨꯟꯖꯣꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯗ, "ꯍꯥꯏ ꯅꯨꯄꯤ, ꯅꯆꯥꯅꯨꯄꯤꯗꯤ? ꯃꯥꯒꯤꯕꯨ ꯀꯗꯥꯏꯗ ꯑꯣꯏꯔꯝꯒꯅꯤ ꯂꯩꯀꯥꯏ ꯀꯣꯏꯕ? ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯆꯠꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤ꯫ ꯃꯈꯣꯡꯂ ꯃꯈꯨꯠꯂ ꯑꯃ ꯊꯨꯗꯦꯛꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ." ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯤꯗꯤ ꯃꯆꯤꯟꯗ ꯏꯁꯩ ꯉꯪꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯃꯥ ꯂꯩꯃꯅ, "ꯁꯅꯥ ꯏꯕꯦꯝꯃ ꯍꯟꯕꯤꯔꯛꯑꯦꯗꯅ, ꯅꯠꯇꯦ ꯅꯪꯕꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯕ꯭ꯔꯣ? ꯅꯪꯒꯤ ꯆꯍꯤ ꯂꯦꯡꯒꯥꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯅꯔꯤ, ꯑꯗꯨꯒ ꯅꯪꯗꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯁꯨꯅꯤꯡꯗꯦ." ꯂꯦꯝꯕꯤꯅ, "ꯍꯌꯦꯡꯋꯥꯏ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯀꯥꯟꯗ ꯁꯨꯒꯗꯕꯅꯤ, ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕ." ꯃꯄꯥ ꯀꯨꯟꯖꯣꯅ, "ꯅꯪꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯀꯣ, ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯅꯪꯅ ꯍꯧꯖꯤꯛ ꯇꯝꯍꯧꯗ꯭ꯔꯕꯗꯤ ꯀꯔꯝ ꯀꯥꯟꯗ ꯇꯝꯒꯅꯤ? ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯪꯁꯦ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯐꯥꯔꯕꯅꯤ, ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯎ." ꯂꯦꯝꯕꯤ ꯁꯥꯎꯔꯒ, "ꯃꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎꯁꯦ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ, ꯀꯩꯅꯣ ꯈꯪꯗꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯃꯆꯤꯟ ꯑꯗꯨ ꯄꯩꯔꯝꯂꯒ ꯏꯃꯨꯡ ꯆꯪꯈꯤꯔꯝꯃꯤ꯫ ꯀꯨꯟꯖꯣꯅ, "ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ, ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯗꯕꯁꯤꯕꯣ?" ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯄꯥꯗ, "ꯄꯥꯕꯨꯡ, ꯇꯨ ꯑꯩꯈꯣꯏ ꯑꯥꯗ ꯈꯣꯏ ꯆꯣꯞꯄ ꯆꯠꯂꯨꯕꯗꯣ ꯉꯥ ꯑꯆꯧꯕ ꯑꯃ ꯐꯥꯔꯛꯏ." ꯀꯨꯟꯖꯣ ꯍꯔꯥꯎꯅ, "ꯎꯏꯁ, ꯏꯆꯥꯒꯤ ꯉꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ." ꯂꯩꯃꯅ, "ꯑꯁꯦꯡꯕ ꯉꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ, ꯏꯕꯨ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯏꯆꯥꯅ ꯉꯥ ꯐꯥꯕꯁꯦ ꯆꯥꯔꯗ꯭ꯔꯅꯦ?" ꯇꯣꯝꯄꯣꯛꯅ, "ꯍꯌꯦꯡꯁꯨ ꯆꯠꯀꯦ, ꯀꯔꯤꯒꯨꯝꯕ ꯃꯌꯥꯝ ꯐꯥꯔꯛꯑꯗꯤꯅꯦ ꯏꯃꯥꯅ ꯀꯩꯊꯦꯜꯗ ꯌꯣꯟꯅꯕ." ꯃꯄꯥ ꯀꯨꯟꯖꯣꯅ, "ꯏꯆꯥꯇꯅꯤ, ꯃꯁꯛꯅ ꯐꯖꯔꯤꯕ ꯃꯃꯥ ꯃꯄꯥꯅ ꯅꯤꯡꯂꯤꯕ." ꯇꯣꯝꯄꯣꯛꯅ, "ꯑꯗꯣ ꯏꯃꯥ, ꯏꯆꯦꯗꯤ ꯀꯥꯏ ꯆꯠꯈꯤꯒꯦ?" "ꯏꯃꯨꯡꯗ ꯂꯩꯍꯧꯕꯅꯤ, ꯍꯧꯖꯤꯛꯇ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯕꯅꯤ, ꯀꯩꯗꯧꯔꯒꯦ?" "ꯀꯩꯁꯨ ꯅꯠꯇꯦꯗ, ꯉꯥꯁꯦ ꯎꯍꯟꯒꯦ ꯇꯧꯕꯅꯤ." ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯂꯦꯝꯕꯤꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ "ꯅꯥꯎ, ꯉꯥꯁꯦ ꯅꯪꯅ ꯐꯥꯔꯛꯏꯔꯣ?" "ꯏꯆꯦ, ꯍꯌꯦꯡꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯅꯪꯁꯨ ꯈꯣꯏ ꯆꯣꯞꯄ ꯆꯠꯂꯨꯁꯦ." "ꯇꯜꯂꯤꯗ, ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯤ." ꯃꯄꯥ ꯀꯨꯟꯖꯣꯅ, "ꯅꯆꯦꯁꯦ ꯍꯔꯥꯎꯅ ꯌꯥꯔꯛꯑꯅꯤ." ꯂꯩꯃꯅ ꯃꯆꯥꯅꯨꯄꯤꯗ, "ꯁꯦ ꯉꯥꯁꯦ ꯏꯃꯨꯡꯗ ꯊꯝꯂꯨꯔꯣ, ꯉꯥꯏꯍꯥꯛ ꯂꯩꯔꯒꯅꯦ ꯏꯃꯥ ꯆꯥꯛ ꯊꯣꯡꯉꯒꯦ." ꯂꯦꯝꯕꯤ ꯉꯥꯗꯨ ꯄꯨꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯀꯨꯟꯖꯣꯅ ꯃꯆꯥꯅꯨꯄꯥꯗ, "ꯏꯄꯥꯒꯤ ꯇꯣꯝꯄꯣꯛ, ꯅꯁꯥꯗꯣ ꯏꯃꯣꯠ ꯃꯣꯠꯂꯤ, ꯏꯔꯨꯖꯔꯨꯔꯣ." ꯇꯣꯝꯄꯣꯛꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯄꯨꯈ꯭ꯔꯤꯗ ꯏꯔꯨꯖꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯇꯣꯝꯄꯣꯛꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯈꯣꯏ ꯆꯣꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯄꯥꯈꯪ ꯑꯅꯤ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯁꯛ ꯃꯇꯧ ꯍꯦꯟꯅ ꯐꯖꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯣꯝꯄꯣꯛꯇ, "ꯏꯕꯨꯡꯉꯣ, ꯅꯪ ꯃꯁꯤꯒꯤ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯔꯥ?" "ꯍꯣꯏ ꯃꯥꯅꯤ, ꯀꯩꯗꯧꯔꯒꯦ?" "ꯑꯗꯨꯗꯤ ꯁ꯭ꯋꯥꯏꯗ ꯂꯦꯝꯕꯤ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯈꯪꯕ꯭ꯔꯣ?" "ꯂꯦꯝꯕꯤꯗꯣ ꯑꯩꯒꯤ ꯏꯆꯦꯅꯤ, ꯀꯩꯗꯧꯔꯒꯦ?" ꯅꯨꯄꯥꯗꯨꯅ ꯇꯣꯝꯄꯣꯛꯅ ꯂꯦꯝꯕꯤꯗꯣ ꯃꯥꯒꯤ ꯏꯆꯦꯅꯤ ꯍꯥꯏꯕꯗꯨꯗ, "ꯑꯣ, ꯅꯆꯦꯗꯣ ꯌꯨꯝꯗ ꯂꯩꯍꯧꯕ꯭ꯔꯥ?" "ꯂꯩꯍꯧꯗꯦ, ꯃꯥꯅꯕꯨ ꯌꯨꯝꯗ ꯂꯩꯒꯗ꯭ꯔꯣ? ꯃꯥꯗꯤ ꯑꯌꯨꯛꯇꯒꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯊꯣꯛꯈ꯭ꯔꯅꯤ." "ꯑꯗꯣ ꯅꯪꯕꯨ ꯀꯅꯥꯅꯣ? ꯑꯩꯈꯣꯏ ꯆꯦ ꯍꯪꯉꯤꯗꯨꯕꯨ ꯏꯆꯦꯒ ꯀꯣꯏꯅꯔꯤꯔꯣ?" "ꯅꯠꯇꯦꯗ, ꯆꯨꯝꯅ ꯁꯨꯝ ꯍꯪꯕꯅꯤ ꯅꯆꯦꯗꯣ." "ꯃꯤꯕꯨ ꯆꯨꯝꯅ ꯍꯪꯕ ꯌꯥꯕ꯭ꯔꯣ? ꯃꯔꯝ ꯂꯩꯕꯒꯤ ꯍꯪꯉꯛꯄ ꯅꯠꯇ꯭ꯔꯣ? ꯑꯩꯈꯣꯏ ꯏꯆꯦꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤ, ꯅꯨꯄా ꯀꯣꯏꯕ ꯌꯥꯗ꯭ꯔꯤ." "ꯑꯁꯦꯡꯕꯅꯤ, ꯅꯆꯦꯒ ꯑꯩꯒ ꯀꯣꯏꯅꯗꯤꯌꯦ." "ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯀꯥꯎꯏ, ꯅꯪꯒꯤ ꯃꯤꯡ ꯀꯩ ꯀꯧꯏ?" ꯅꯨꯄꯥ ꯑꯗꯨꯅ, "ꯀꯩꯒꯤ ꯍꯪꯉꯤꯅꯣ? ꯍꯪꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯒꯤ ꯃꯤꯡꯁꯦ? ꯑꯩꯅ ꯆꯥꯊꯣꯛꯀꯗꯕ ꯅꯠꯇꯦ." "ꯍꯣꯏꯅꯦ, ꯑꯩꯒꯤ ꯃꯤꯡ ꯂꯝꯖꯤꯡꯕ, ꯅꯪꯒꯤꯗꯤ?" "ꯑꯩꯒꯤꯗꯤ ꯇꯣꯝꯄꯣꯛ ꯀꯧꯏ." "ꯑꯗꯣ ꯅꯣꯏ ꯆꯦꯗꯣ ꯑꯩ ꯀꯣꯏꯖꯔꯒꯦꯗꯅ." "ꯑꯩꯈꯣꯏ ꯆꯦ ꯂꯧꯔꯗꯤ ꯅꯪ ꯋꯥꯅꯤꯕꯣ." "ꯀꯩꯒꯤꯅꯣ? ꯃꯥꯗꯤ ꯊꯕꯛ ꯌꯥꯝ ꯁꯨꯅꯤꯡꯗꯕꯅꯤ, ꯌꯨꯝꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯝꯇ ꯁꯨꯗꯦ, ꯀꯣꯏꯕ ꯈꯛꯇ ꯆꯠꯄꯅꯤ." "ꯅꯣꯏ ꯆꯦꯗꯣ ꯌꯨꯝꯗ ꯊꯕꯛ ꯑꯝꯇ ꯁꯨꯗ꯭ꯔꯁꯨ ꯑꯩꯈꯣꯏꯗ ꯂꯩꯕ ꯀꯥꯟꯗꯗꯤ ꯅꯝꯗꯅ ꯊꯕꯛ ꯁꯨꯍꯟꯗꯣꯏꯅꯤ." "ꯌꯥꯔꯅꯤ, ꯌꯨꯝꯗ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯉꯥꯡꯉꯁꯨ ꯃꯥꯗꯤ ꯑꯃꯠꯇ ꯇꯥꯗꯦ." "ꯑꯗꯣ ꯅꯆꯦꯗꯣ ꯍꯧꯖꯤꯛ ꯀꯥꯏ ꯂꯩꯔꯝꯅꯤ?" "ꯈꯪꯗꯦ."
ꯂꯝꯖꯤꯡꯕ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯣꯔꯥꯝꯕꯅ ꯂꯝꯖꯤꯡꯕ ꯆꯠꯂꯁꯤꯔꯥ ꯉꯥꯏꯈꯣ ꯏꯇꯥꯎ ꯉꯥꯏꯍꯥꯛ ꯉꯥꯏꯈꯤꯁꯤ ꯑꯩꯈꯣꯏ ꯆꯦꯗꯤꯅꯦ ꯊꯦꯡꯅ ꯌꯨꯝꯗ ꯍꯜꯂꯛꯄꯅꯤ ꯑꯗꯨꯅꯤ ꯏꯇꯥꯎ ꯆꯠꯂꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯁꯤ ꯌꯨꯝꯗ ꯏꯃꯥꯅ ꯁꯤꯟꯅꯔꯝꯕ ꯊꯕꯛ ꯃꯌꯥꯝ ꯂꯩꯍꯧꯕꯅꯤ ꯂꯝꯖꯤꯡꯕꯅ ꯃꯇꯥꯎ ꯃꯣꯔꯥꯝꯕꯗ ꯅꯪꯁꯤꯃ ꯅꯣꯡꯃꯗ ꯐꯥꯎꯕ ꯊꯕꯛ ꯆꯠꯃꯤꯟꯅꯕꯒ ꯌꯥꯗꯦ ꯌꯨꯝꯗ ꯑꯃ ꯂꯩꯅ ꯇꯧꯔꯒ ꯑꯗꯨꯝ ꯑꯗꯨꯗꯤ ꯇꯣꯝꯄꯣ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯍꯣꯏ ꯂꯝꯖꯤꯡꯕ ꯆꯠꯂꯨꯔꯣ ꯑꯦ ꯃꯤꯡꯒ ꯀꯧꯏꯅꯦ ꯑꯩꯁꯦ ꯃꯉꯣꯟꯗꯒꯤ ꯑꯉꯥꯡꯗꯧꯅ ꯑꯗꯨꯗꯤ ꯀꯔꯤ ꯀꯧꯔꯛꯑꯣ ꯍꯥꯏꯅꯣ ꯅꯆꯦ ꯂꯧꯒꯗꯕꯅꯤꯅ ꯏꯕꯥꯏ ꯍꯥꯏꯅ ꯀꯧꯔꯛꯑꯣ ꯏꯁꯤꯁ ꯅꯪꯉꯣꯟꯗ ꯏꯆꯦ ꯄꯤꯁꯨ ꯄꯤꯔꯣꯏ ꯑꯩꯉꯣꯟꯗ ꯄꯤꯗ꯭ꯔꯗꯤ ꯅꯪ ꯀꯅꯥꯗ ꯄꯤꯒꯦ ꯍꯥꯏꯅꯣ ꯃꯣꯔꯥꯝꯕꯅ ꯂꯝꯖꯤꯡꯕꯗ ꯏꯇꯥꯎ ꯆꯠꯂꯁꯤ ꯍꯥꯏꯕ ꯊꯦꯡꯉꯤ ꯋꯥꯔꯤ ꯁꯨꯝ ꯁꯥꯡꯊꯔꯒ ꯂꯩꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯣꯔꯥꯝꯕꯅ ꯂꯝꯖꯤꯡꯕꯕꯨ ꯃꯈꯨꯠ ꯆꯤꯡꯗꯨꯅ ꯄꯨꯔꯝꯃꯤ ꯂꯝꯖꯤꯡꯕꯅ ꯀꯩꯅꯣꯍꯦ ꯈꯨꯠꯇꯣ ꯊꯥꯗꯣꯛ ꯃꯁꯛ ꯐꯥꯎꯕ ꯅꯤꯡꯊꯤꯖꯅ ꯈꯪꯗ꯭ꯔꯤꯕꯗꯨꯕꯨ ꯃꯅꯥꯎ ꯅꯨꯄꯥꯗꯨꯗ ꯏꯕꯥꯏ ꯀꯧꯔꯣ ꯀꯥꯏꯅ ꯅꯪ ꯅꯨꯄꯤꯗꯨꯅ ꯇꯥꯔꯒ ꯐꯨꯕꯤꯖꯅꯤ ꯑꯦ ꯀꯩꯗꯧꯕꯩ ꯐꯨꯗꯣꯏꯕ ꯂꯦꯝꯕꯤꯗꯤ ꯑꯩꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯗꯕꯅꯤ ꯑꯣ ꯏꯕꯨꯡꯉꯣ ꯋꯥꯈꯜꯗꯣ ꯌꯧꯔꯦ ꯑꯔꯣꯏꯕꯗꯅꯦ ꯃꯤꯒꯤ ꯑꯣꯏꯔꯝꯗꯅ ꯆꯠꯂꯨꯍꯦ ꯅꯪꯁꯨ ꯍꯧꯖꯤꯛ ꯃꯥ ꯅꯨꯄꯥꯗꯤ ꯀꯣꯏꯔꯝꯈꯤꯔꯣꯏꯅ ꯏꯁꯤꯁ ꯀꯅꯥꯅ ꯈꯪꯕ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯃꯇꯝꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯃꯇꯝꯁꯦ ꯑꯐꯕꯇ ꯈꯪꯗꯅ ꯅꯨꯄꯥꯁꯤꯡꯅ ꯍꯥꯏꯕꯗ ꯄꯪꯌꯥꯗ ꯌꯥꯕ ꯑꯁ ꯏꯇꯥꯎ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤ ꯑꯊꯨꯕꯗ ꯑꯩ ꯃꯥ ꯀꯣꯏꯗꯕ ꯌꯥꯗꯦ ꯍꯣꯏ ꯀꯣꯏꯍꯧꯔꯣ ꯃꯤꯅ ꯍꯟꯖꯅꯤ ꯑꯗꯨꯗꯤ ꯑꯩ ꯂꯩꯍꯧꯔꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯣꯔꯥꯝꯕ ꯃꯌꯨꯝ ꯆꯪꯈꯤꯔꯝꯃꯤ ꯂꯝꯖꯤꯡꯕꯁꯨ ꯋꯥꯈꯜ ꯈꯟꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯂꯝꯖꯤꯡꯕ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ ꯃꯃꯥ ꯂꯩꯁꯅꯥꯅ ꯏꯆꯥ ꯍꯜꯂꯛꯑꯦꯗꯅ ꯍꯣꯏ ꯃꯥ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯤ ꯏꯃꯨꯡꯗ ꯄꯣꯊꯥꯗꯨꯅ ꯂꯩꯍꯧꯕꯅꯤ ꯂꯝꯖꯤꯡꯕ ꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯌꯥꯝꯅ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ ꯃꯣꯔꯥꯝꯕꯒ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯔꯨꯕꯅꯤ ꯑꯗꯣ ꯏꯃꯥꯅ ꯂꯩꯁꯥꯔꯤꯉꯩ ꯆꯍꯤ ꯀꯌꯥꯗ ꯅꯨꯄꯥ ꯀꯣꯏꯕ ꯍꯧꯔꯛꯑꯦ ꯑꯦ ꯀꯔꯤꯒꯤꯅꯣ ꯁꯨꯝ ꯈꯪꯅꯤꯡꯗꯅ ꯑꯩꯅ ꯂꯩꯁꯥ ꯄꯨꯡꯀꯛ ꯐꯥꯔꯛꯄꯗ ꯅꯄꯥꯕꯨꯡꯁꯦ ꯊꯦꯡꯅꯕꯅꯤ ꯑꯗꯨ ꯃꯇꯝꯗꯗꯤ ꯃꯥꯗꯤ ꯄꯨꯔꯥ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯕꯅꯤ ꯑꯩꯁꯨ ꯑꯉꯥꯡ ꯑꯣꯏꯕꯅ ꯃꯥꯅ ꯍꯥꯏꯔꯛꯄꯗ ꯍꯦꯛꯇ ꯌꯥꯊꯣꯛꯈꯤ ꯑꯁ ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯦꯝꯕꯤꯗꯣ ꯊꯨꯅ ꯍꯥꯏꯍꯧꯔꯒꯦ ꯅꯠꯇ꯭ꯔꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥꯅ ꯍꯟꯕ ꯇꯥꯔꯦ ꯀꯅꯥꯅꯣꯅꯦ ꯂꯦꯝꯕꯤ ꯍꯥꯏꯗꯨꯕꯣ ꯑꯁ ꯏꯅꯦ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯣ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯔꯥ ꯍꯣꯏ ꯑꯗꯨꯗꯤ ꯅꯨꯄꯥ ꯀꯣꯏꯔꯝꯈꯤꯔꯣꯏꯗ ꯑꯁ ꯀꯅꯥꯅ ꯈꯪꯅꯤ ꯏꯃꯥꯁꯨ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯐꯥꯔꯛꯄꯗ ꯄꯥꯕꯨꯡꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯅ ꯃꯥꯁꯨ ꯑꯇꯣꯞꯄ ꯅꯨꯄꯥꯅ ꯀꯣꯏꯕꯗ ꯌꯥꯔꯝꯃꯗꯤ ꯃꯁꯛꯅꯒ ꯃꯁꯛ ꯐꯖꯕꯅꯦ ꯍꯣꯏꯅꯦ ꯅꯨꯄꯤ ꯃꯆꯥꯗꯣ ꯀꯨꯆꯨꯒ ꯉꯧꯔꯣꯛ ꯉꯧꯔꯗꯅ ꯌꯥꯝꯅ ꯐꯖꯩ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯆꯥꯏꯁꯦ ꯑꯩꯗꯤ ꯅꯨꯄꯤꯅ ꯀꯨꯆꯨ ꯉꯧꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯏꯕꯨꯡꯉꯣ ꯀꯨꯆꯨ ꯉꯧꯕ ꯌꯥꯝꯅ ꯄꯥꯝꯂꯨꯅꯨ ꯍꯌꯦꯡꯋꯥꯏꯅꯦ ꯃꯨꯁꯨꯛ ꯃꯨꯕꯤ ꯅꯨꯄꯤ ꯐꯪꯒꯅꯤ ꯑꯁ ꯀꯩ ꯋꯥꯅꯣꯗ ꯑꯩꯗꯤ ꯂꯦꯝꯕꯤꯗꯨ ꯁꯣꯏꯗꯅ ꯂꯧꯔꯗꯕꯅꯤ ꯃꯥꯅ ꯌꯥꯗ꯭ꯔꯤꯐꯥꯎ ꯃꯇꯨꯡꯗ ꯀꯣꯏꯏꯟ ꯏꯟꯅꯗꯣꯏꯅꯤ ꯍꯣꯏꯗ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯅꯦ ꯆꯥꯛ ꯊꯣꯡꯅꯅꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯅꯅꯦ ꯅꯪ ꯁꯤꯡꯁꯦ ꯑꯝꯇ ꯈꯥꯏꯌꯨ ꯂꯝꯖꯤꯡꯕ ꯍꯣꯏ ꯍꯥꯏꯔꯒ ꯁꯤꯡ ꯑꯗꯨꯕꯨ ꯈꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯕꯨꯡ ꯄꯨꯛꯆꯥꯎ ꯁꯨꯊꯣꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯗ ꯏꯆꯥꯒꯤ ꯁꯤꯡ ꯈꯥꯏꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯈ꯭ꯔꯦꯅꯦ ꯂꯝꯖꯤꯡꯕ ꯃꯇꯣꯝꯇ ꯅꯨꯡꯉꯥꯏꯅꯤ ꯋꯥꯅ ꯃꯔꯣꯝ ꯋꯥꯕꯅꯤ ꯃꯃꯥ ꯂꯩꯁꯅꯥꯅ ꯃꯆꯥꯅꯨꯄꯥꯗ ꯏꯕꯨꯡꯉꯣ ꯌꯥꯔꯦ ꯏꯆꯥ ꯋꯥꯔꯝꯃꯅꯤ ꯇꯣꯛ ꯍꯌꯦꯡ ꯑꯃꯨꯛ ꯈꯥꯏꯔꯣ ꯉꯁꯤꯗꯤꯅꯦ ꯑꯗꯨꯅ ꯌꯥꯔꯅꯤ ꯌꯥꯔꯗ꯭ꯔꯅꯦ ꯍꯣꯏ ꯌꯥꯔꯦ ꯏꯃꯥ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯔꯒꯦ ꯏꯁꯤꯡꯁꯨ ꯑꯝꯇ ꯂꯩꯍꯧꯗꯦ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯑꯝꯇ ꯁꯣꯛꯎꯔꯣ ꯏꯆꯦ ꯅꯠꯇ꯭ꯔꯒ ꯏꯆꯟ ꯑꯃꯇꯪ ꯂꯩꯔꯝꯂꯕꯗꯤ ꯐꯒꯗꯕꯅꯤ ꯅꯨꯄꯤ ꯂꯩꯇꯕꯁꯦ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯃꯁꯤ ꯍꯥꯏꯗꯨꯅ ꯂꯝꯖꯤꯡꯕ ꯆꯐꯨ ꯑꯃ ꯄꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯔꯝꯃꯤ ꯂꯝꯖꯤꯡꯕ ꯃꯁꯤꯅ ꯅꯨꯄꯤꯒꯤ ꯊꯕꯛꯅꯤ ꯅꯨꯄꯥꯒꯤ ꯊꯕꯛꯅꯤ ꯍꯥꯏꯕ ꯑꯃꯠꯇ ꯈꯥꯏꯗꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯍꯩꯁꯨ ꯂꯣꯏꯅ ꯍꯩꯔꯝꯃꯤ ꯃꯃꯥ ꯂꯩꯁꯅ ꯃꯥꯒꯤ ꯅꯨꯄꯥ ꯄꯨꯛꯆꯥꯎꯗ ꯅꯆꯥꯅꯨꯄꯥꯁꯦ ꯃꯔꯝ ꯃꯣꯛꯇ꯭ꯔꯥ ꯅꯨꯄꯤꯒꯤ ꯊꯕꯛꯁꯨ ꯇꯧꯏ ꯅꯨꯄꯥꯒꯤ ꯊꯕꯛꯁꯨ ꯇꯧꯏ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯏꯇꯧ ꯂꯧꯕꯒꯤꯅꯤꯗꯅ ꯍꯧꯖꯤꯛꯇꯕꯨ ꯅꯨꯄꯤꯒꯤ ꯊꯕꯛ ꯇꯧꯗ꯭ꯔꯕꯅꯤ ꯍꯥꯟꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩ ꯏꯃꯥꯒ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯔꯤꯉꯩꯗꯗꯤꯅꯦ ꯆꯥꯛ ꯊꯣꯡꯕ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯩꯅ ꯂꯣꯏꯅ ꯇꯧꯏ ꯂꯩꯁꯅꯥꯅ ꯐꯥꯒꯤ ꯇꯧꯔꯒ ꯑꯗꯨꯒꯤꯅꯤꯅꯦ ꯑꯩꯅ ꯅꯪꯕꯨ ꯉꯥꯎꯖꯗꯨꯅ ꯅꯪꯉꯣꯟꯗ ꯂꯩꯔꯛꯏꯁꯦ ꯅꯪꯁꯤꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯩꯉꯣꯟꯗ ꯂꯩꯕ ꯅꯠꯇꯦꯅꯦ ꯑꯗꯨꯗꯤ ꯍꯣꯏ ꯂꯩꯁꯅꯥꯒ
ꯄꯨꯛꯆꯥꯎꯒ ꯃꯈꯣꯏꯒꯤ ꯍꯧꯈ꯭ꯔꯕ ꯂꯩꯁꯥ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯗꯨꯅ ꯍꯔꯥꯎꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯣꯝꯄꯣꯛ ꯉꯥ ꯈꯔ ꯐꯥꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯃꯥ ꯂꯩꯃꯗꯤ ꯏꯁꯧ ꯂꯥꯡꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯃꯥꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯅ, "ꯏꯃꯥ, ꯀꯩꯗꯧꯔꯒꯦ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤꯗꯨꯅ?" "ꯍꯣ, ꯅꯆꯦꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ꯫ ꯏꯃꯥ ꯋꯥꯔꯦ꯫ ꯃꯤꯒꯤ ꯐꯤꯕꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ, ꯏꯃꯨꯡꯒꯤ ꯊꯕꯛꯄꯨ ꯇꯧꯒꯗ꯭ꯔꯥ? ꯃꯥꯅ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕꯗꯤ ꯐꯒꯗꯕꯅꯤ, ꯑꯗꯨꯁꯨ ꯅꯠꯇꯦ꯫ ꯍꯣꯏ, ꯀꯣꯏꯕꯗꯣ ꯆꯠꯀꯅꯨ ꯍꯥꯏꯕ ꯅꯠꯇꯦ, ꯆꯠꯂꯕꯁꯨꯃꯇꯝ ꯆꯥꯅ ꯍꯜꯂꯛꯂꯒ ꯑꯩꯒꯤ ꯏꯇꯦꯡ ꯈꯖꯤꯛꯇꯪ ꯄꯥꯡꯉꯨꯗꯅ, ꯑꯗꯨꯁꯨ ꯅꯠꯇꯦ꯫ ꯈꯪꯗ꯭ꯔꯦ, ꯅꯨꯄꯥꯔ ꯅꯨꯄꯥ ꯅꯠꯇ, ꯅꯨꯄꯤꯔ ꯅꯨꯄꯤ ꯅꯠꯇ, ꯏꯁꯤꯡꯁꯨ ꯑꯃꯠꯇ ꯂꯩꯍꯧꯗꯕꯅꯤ꯫ ꯏꯃꯥ, ꯏꯁꯤꯡꯗꯨꯗꯤ ꯑꯩ ꯁꯣꯛꯎꯔꯒꯦ, ꯉꯥꯁꯦ ꯍꯥꯟꯅ ꯏꯃꯨꯡꯗ ꯊꯝꯃꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛ ꯉꯥꯗꯨ ꯏꯃꯨꯡꯗ ꯊꯝꯂꯨꯔꯕ ꯃꯇꯨꯡꯗ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯄꯗꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯨꯟꯖꯣ ꯃꯆꯥꯅꯨꯄꯥꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗꯨ ꯎꯕꯗ, "ꯏꯆꯥꯁꯤꯗꯤ ꯃꯔꯝ ꯑꯣꯟꯊꯣꯛꯅ ꯃꯣꯛꯈ꯭ꯔꯦꯗ꯫ ꯑꯗꯨꯅꯤ, ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯂꯣꯏꯅ ꯄꯥꯡꯅꯒꯗꯕꯅꯤ꯫ ꯅꯆꯦꯗꯤ?" "ꯍꯜꯂꯛꯇ꯭ꯔꯤ, ꯑꯗꯨꯒꯤ ꯏꯃꯥꯗꯣ ꯏꯁꯧ ꯀꯟꯅ ꯂꯥꯡꯍꯧꯕꯅꯤ." "ꯅꯆꯦꯁꯦ ꯑꯃꯨꯛꯇꯪ ꯐꯨꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯍꯥꯏꯗꯕꯁꯤꯗ ꯃꯥ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯦ." ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯤꯗꯨ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯍꯜꯂꯛꯄꯗꯨꯗ ꯂꯩꯃ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ, "ꯅꯪꯕꯨ ꯌꯨꯝꯗ ꯀꯔꯤꯒꯤ ꯍꯜꯂꯛꯏꯅꯣ? ꯃꯤꯒꯤ ꯌꯨꯝꯗꯨꯗ ꯑꯗꯨꯝ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ?" "ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯜꯂꯣ ꯍꯥꯏꯔꯣ ꯏꯃꯥ? ꯃꯁꯤ ꯑꯉꯥꯡꯁꯦ ꯃꯆꯤꯟꯒꯁꯨ ꯈꯨꯝꯃꯤꯅꯦꯍꯦ꯫ ꯍꯥꯏ, ꯅꯪꯁꯦ ꯅꯨꯄꯤꯅꯤꯅꯦ, ꯅꯨꯄꯤ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯁꯦ ꯇꯧꯒꯅꯤ, ꯑꯗꯨ ꯇꯧꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯅꯪꯁꯦ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯕꯅꯤ." ꯂꯦꯝꯕꯤ ꯃꯃꯥꯅ ꯁꯥꯎꯔꯛꯄꯗꯨꯗ ꯇꯞꯅ, "ꯍꯣꯏ ꯏꯃꯥ, ꯍꯌꯦꯡꯗꯩꯗꯤ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯒꯦ." ꯃꯄꯥ ꯀꯨꯟꯖꯣꯅ ꯃꯆꯥꯅꯨꯄꯤꯗ, "ꯅꯃꯥꯁꯦ ꯌꯥꯝ ꯋꯥꯖꯔꯕꯅꯤ. ꯐꯤꯁꯨ ꯑꯃꯨꯛ ꯁꯥ, ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯨꯛ ꯇꯧ. ꯅꯪ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ, ꯑꯗꯨꯅ ꯅꯃꯥꯒꯤ ꯑꯋꯥꯕꯁꯦ ꯅꯪꯅ ꯈꯪꯗꯨꯅ ꯃꯇꯦꯡ ꯄꯥꯡꯉꯨ." ꯇꯣꯝꯄꯣꯛꯅ ꯋꯥ ꯃꯈꯥ ꯊꯠꯆꯤꯜꯂꯛꯄ ꯑꯗꯨꯗ, "ꯏꯆꯦ, ꯉꯁꯥꯏ ꯅꯨꯄꯥ ꯑꯅꯤꯅ ꯏꯆꯦꯕꯨ ꯍꯪꯉꯝꯃꯤ. ꯃꯥꯒꯤ ꯃꯃꯤꯡꯗꯨꯕꯨ, ꯑꯣ, ꯂꯝꯖꯤꯡꯕ ꯀꯧꯋꯦ ꯍꯥꯏ꯫ ꯑꯩꯉꯣꯟꯗꯁꯨ ꯏꯕꯥꯏ ꯀꯧꯔꯛꯑꯣ ꯍꯥꯏ." "ꯆꯠꯂꯣꯍꯦ, ꯈꯪꯗꯦ ꯀꯅꯥꯒꯤ ꯂꯝꯖꯤꯡꯕꯅꯣ." ꯃꯄꯥ ꯀꯨꯟꯖꯣꯅ, "ꯑꯗꯨꯅꯤ, ꯅꯨꯄꯥꯁꯤꯡꯅ ꯅꯪꯕꯨ ꯍꯪꯕ ꯂꯥꯛꯂꯝꯂꯤꯕꯁꯦ ꯅꯪ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯤꯕꯅꯤ." ꯂꯦꯝꯕꯤꯁꯨ ꯋꯥ ꯀꯩꯁꯨ ꯈꯨꯝꯃꯝꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈꯤꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯂꯝꯃꯤ꯫ ꯂꯩꯃꯅ ꯃꯆꯥꯅꯨꯄꯤꯕꯨ ꯍꯧꯗꯣꯛꯇꯨꯅ, "ꯍꯥꯏ, ꯂꯦꯝꯕꯤ, ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ, ꯅꯨꯃꯤꯠꯁꯨ ꯑꯥ ꯌꯧꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯄꯥꯕꯨꯡꯁꯨ ꯍꯜꯂꯛꯑꯅꯤ, ꯑꯗꯨꯅ ꯅꯪ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯈꯤꯇ ꯁꯣꯛꯎ ꯂꯥꯎ." "ꯑꯁ ꯏꯃꯥ, ꯉꯥꯛꯇ ꯇꯨꯝꯈꯤꯒꯦꯕ." "ꯍꯥꯏ, ꯅꯪꯕꯨ ꯉꯔꯥꯡ ꯀꯔꯤ ꯍꯥꯏꯒꯦ? ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯈꯤꯗꯥꯏꯅꯦ?" ꯂꯦꯝꯕꯤꯁꯨ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯇꯟꯅ ꯍꯧꯒꯠꯂꯛꯇꯨꯅ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯝꯖꯤꯡꯕꯒ ꯃꯣꯔꯥꯝꯕꯒꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯣꯔꯥꯝꯕꯅ, "ꯑꯦ ꯏꯇꯥꯎ, ꯑꯥꯗ ꯂꯥꯛꯏꯁꯤꯕꯨ ꯂꯦꯝꯕꯤ ꯅꯠꯇ꯭ꯔꯣ?" "ꯃꯥꯅꯤ." "ꯆꯞ ꯆꯥꯔꯦ, ꯉꯁꯤꯗꯤ ꯍꯦꯛꯇ ꯐꯣꯡꯗꯣꯛꯍꯧꯔꯒꯦ." ꯂꯦꯝꯕꯤꯁꯨ ꯁꯨꯝ ꯂꯥꯛꯄꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯨꯈ꯭ரி ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯂꯝꯖꯤꯡꯕꯅ, "ꯂꯦꯝꯕꯤ, ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ." ꯂꯦꯝꯕꯤꯁꯨ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯃꯤꯡ ꯀꯧꯔꯛꯄ ꯑꯗꯨꯗ ꯉꯛꯅ, "ꯑꯩꯕꯨꯔꯣ? ꯀꯩ ꯍꯥꯏꯒꯗꯕꯅꯣ? ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡꯅ ꯀꯃꯥꯏꯅ ꯈꯪꯉꯤꯕ?" "ꯅꯪꯅꯗꯤ ꯑꯩꯕు ꯈꯪꯉꯝꯃꯔꯣꯏ. ꯑꯩꯒꯤ ꯃꯤꯡ ꯂꯝꯖꯤꯡꯕ ꯀꯧꯏ꯫ ꯑꯩꯁꯦ ꯅꯪꯒꯤ ꯅꯇꯥ ꯊꯥꯖꯒꯤ ꯃꯕꯨꯡ ꯊꯣꯛꯄꯅꯤ꯫ ꯅꯣꯡꯃ ꯃꯈꯣꯏꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯁꯨ ꯂꯩꯔꯝꯃꯤ, ꯑꯗꯨꯗꯒꯤ ꯈꯪꯕꯅꯤ." ꯂꯦꯝꯕꯤꯁꯨ ꯉꯔꯥꯡ ꯃꯧꯄꯥ ꯅꯨꯄꯥꯅ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ, "ꯑꯣ, ꯅꯪ ꯑꯣꯏꯔꯦ, ꯉꯔꯥꯡ ꯏꯄ꯭ꯋꯥ ꯅꯨꯄꯥꯗ ꯑꯩ ꯍꯪꯉꯝꯃꯦ ꯍꯥꯏꯕꯗꯣ?" "ꯃꯥꯅꯤ꯫ ꯑꯗꯨ ꯅꯪꯒꯤ ꯈꯪꯅꯖꯕ ꯅꯨꯄꯥꯒ ꯂꯩꯔꯕꯣ?" "ꯑꯦ, ꯅꯃꯤꯠꯇꯣ ꯎꯗ꯭ꯔꯣ, ꯑꯩꯁꯦ ꯂꯩꯁꯥꯕꯤꯔꯥ ꯑꯉꯥꯡꯂꯥ ꯍꯥꯏꯕꯗꯣ?" "ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯁꯦ ꯅꯨꯄꯥ ꯂꯣꯏꯅ ꯀꯣꯏꯅꯕꯁꯤꯗ ꯅꯪꯁꯨ ꯀꯣꯏꯅꯔꯝꯒꯗ꯭ꯔꯥꯅ ꯈꯟꯕꯅꯤ." "ꯀꯣꯏꯗꯦ." ꯂꯝꯖꯤꯡꯕꯅ, "ꯀꯣꯏꯗꯕꯗꯣ ꯐꯔꯕꯅꯤ, ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯁꯤ." "ꯀꯔꯤ? ꯅꯃꯥꯏꯗꯨꯗ ꯀꯤꯟꯅ ꯊꯤꯜꯂꯛꯀꯅꯤ. ꯑꯩ ꯍꯧꯖꯤꯛ ꯅꯨꯄꯥ ꯀꯣꯏꯈꯤꯔꯣꯏ, ꯑꯉꯥꯡ ꯑꯣꯏꯔꯤ, ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ." "ꯐꯥꯗ꯭ꯔꯁꯨ ꯌꯥꯏꯅ, ꯅꯪ ꯌꯥꯝ ꯑꯉꯥꯡꯁꯨ ꯅꯠꯇꯦ. ꯆꯍꯤ 2-3 ꯂꯩꯔꯗꯤ ꯂꯩꯁꯥ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯑꯅꯤ. ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯒꯅ ꯆꯍꯤ 2-3ꯗꯣ ꯉꯥꯏꯔꯣ, ꯑꯗꯨꯒ ꯅꯨꯡꯁꯤꯅꯔꯁꯤ." "ꯏꯁ, ꯑꯩꯅ ꯋꯥꯅ ꯆꯍꯤ 2-3 ꯑꯗꯨ ꯉꯥꯏꯔꯒ ꯑꯩꯕꯨ ꯄꯥꯝꯗꯗꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯅꯨꯡꯁꯤꯅꯔꯗꯤ?" "ꯆꯠꯂꯣꯍꯦ, ꯅꯨꯡꯁꯤꯅꯔꯣꯏ. ꯊꯦꯡꯉꯦ, ꯆꯠꯂꯒꯦ, ꯏꯃꯥꯅ ꯉꯥꯏꯔꯝꯃꯅꯤ." "ꯉꯥꯏꯈꯣ, ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯦ." ꯂꯦꯝꯕꯤ ꯇꯥꯗꯕ ꯁꯥꯔꯒ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯑꯗꯨ ꯊꯨꯅ ꯁꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯝꯖꯤꯡꯕ
ꯂꯦꯝꯕꯤꯕꯨ ꯃꯅꯤꯡꯗ ꯇꯥꯟꯅꯗꯨꯅ ꯑꯁ ꯂꯦꯝꯕꯤ ꯉꯥꯏꯈꯣꯃꯦ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯀꯅꯨꯀꯣ ꯃꯤꯅ ꯎꯔꯒ ꯑꯩꯕꯨ ꯌꯥꯝ ꯈꯠꯂꯦ ꯍꯥꯏꯅꯈꯤꯅꯤ ꯃꯣꯔꯥꯝꯕꯅ ꯂꯝꯖꯤꯡꯕꯕꯨ ꯈꯥꯝꯗꯨꯅ ꯂꯝꯖꯤꯡꯕ ꯌꯥꯔꯦ ꯏꯟꯅꯔꯨꯔꯅꯨ ꯃꯤꯅ ꯎꯔꯒ ꯐꯖꯗꯦꯕ ꯃꯤꯅ ꯍꯥꯏꯔꯦꯗꯅ ꯆꯍꯤ 2-3 ꯉꯥꯏꯌꯣꯅ ꯂꯝꯖꯤꯡꯕꯁꯨ ꯂꯦꯝꯕꯤꯕꯨ ꯃꯇꯨꯡ 이ꯅꯕ ꯂꯦꯞꯂꯝꯗꯦ ꯂꯦꯝꯕꯤꯅ ꯃꯇꯣꯝꯇ ꯀꯔꯤ ꯅꯨꯄꯥꯅꯣꯅꯦ ꯃꯤꯅ ꯆꯍꯤ 2-3 ꯉꯥꯏꯌꯣ ꯍꯥꯏꯔꯃꯛꯇꯗ ꯇꯨꯡꯒ ꯏꯟꯅꯔꯛꯏꯅꯦ ꯅꯠꯇꯦ ꯑꯩꯁꯤꯕꯨ ꯂꯩꯁꯥꯕꯤꯒ ꯐꯥꯔꯖꯥꯠꯂꯣ ꯂꯦꯝꯕꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯆꯠꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯉꯁꯤꯁꯨ ꯂꯝꯖꯤꯡꯕ ꯂꯦꯝꯕꯤꯕꯨ ꯌꯦꯡꯕ ꯂꯦꯝꯕꯤ ꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯤꯒ ꯊꯥꯖꯒꯁꯨ ꯂꯦꯝꯕꯤ ꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯂꯝꯖꯤꯡꯕ ꯎꯕꯗ ꯊꯥꯖꯅ 이봉 lamjingba ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯁꯨꯝ ꯃꯤ ꯑꯃ ꯊꯣꯔꯛꯄ ꯉꯥꯏꯔꯝꯕꯅꯤ ꯅꯣꯏꯗꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯂꯨꯒꯦ ꯐꯔꯦꯅꯦ ꯑꯩꯁꯨ ꯅꯣꯏꯗ ꯆꯠꯀꯦ ꯇꯧꯕꯅꯤ ꯆꯠꯃꯤꯟꯅꯔꯁꯤ ꯂꯝꯖꯤꯡꯕꯅ ꯂꯦꯝꯕꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯔꯤ ꯈꯜꯂꯤꯒꯦ ꯑꯩꯅ ꯍꯥꯏꯔꯗꯨꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈꯣ ꯍꯥꯏꯔꯣ ꯑꯁ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯔꯒ ꯌꯨꯝ ꯄꯥꯟꯒꯗꯕꯁꯨ ꯅꯠꯇꯦ ꯂꯦꯝꯕꯤꯁꯨ ꯂꯝꯖꯤꯡꯕꯅ ꯍꯥꯏꯃꯟꯕꯗꯒꯤ ꯍꯣ ꯌꯥꯔꯒꯦ ꯑꯗꯣ ꯃꯤꯉꯣꯟꯗꯗꯤ ꯍꯥꯏꯗꯣꯔꯛꯀꯅꯨ ꯀꯔꯤꯒꯨꯝꯕ ꯃꯤꯅ ꯍꯦꯛ ꯈꯪꯉꯕ ꯑꯩꯈꯣꯏ ꯑꯅꯤ ꯇꯣꯛꯅꯔꯦ ꯍꯣꯏꯗ ꯀꯔꯤꯒꯤ ꯍꯥꯏꯗꯣꯛꯇꯣꯏꯅꯣ ꯃꯇꯝ ꯑꯗꯨꯗꯒꯤ ꯂꯝꯖꯤꯡꯕꯒ ꯂꯦꯝꯕꯤꯒꯗꯨ ꯅꯨꯡꯁꯤꯅꯔꯛꯂꯝꯃꯤ ꯃꯇꯝꯗꯤ ꯁꯨꯝ ꯆꯠꯈꯤꯕꯅ ꯆꯍꯤ 2-3 ꯍꯧꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯂꯦꯝꯕꯤꯗꯨ ꯂꯩꯁꯥ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯝꯃꯤ ꯂꯝꯖꯤꯡꯕꯅ ꯂꯦꯝꯕꯤꯗ ꯈꯪꯍꯧꯗꯦ ꯆꯍꯤ 2-3 ꯍꯧꯈꯤꯕꯁꯦ ꯅꯪꯁꯦ ꯁꯨꯝ ꯐꯖꯈꯠꯂꯦ ꯑꯁꯦꯡꯕꯒꯤ ꯑꯁꯦꯡꯕꯩꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯕꯅꯤꯅ ꯍꯥꯟꯅ ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯀꯣꯏꯆꯠ ꯆꯠꯄꯗꯣ ꯆꯠꯂꯅꯨ ꯑꯗꯨꯗꯤ ꯀꯩꯒꯤ ꯅꯪꯅ ꯅꯁꯛ ꯏꯐ ꯐꯖꯉꯩ ꯃꯄꯥꯟꯗ ꯊꯣꯛꯄꯗꯣ ꯑꯩ ꯀꯤꯖꯩꯌꯦꯕ ꯑꯇꯣꯞꯄ ꯈꯣꯏꯃꯨꯅ ꯃꯤꯠꯌꯦꯡ ꯀꯥꯔꯟꯖꯜꯂꯛꯀꯗ꯭ꯔꯥꯅ ꯍꯣ ꯄꯥꯈꯠꯀꯅꯨ ꯏꯕꯨꯡꯉꯣ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯃꯇꯝ ꯆꯨꯞꯄꯗ ꯂꯦꯞꯀꯅꯤ ꯑꯗꯣ ꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯔꯁꯦ ꯏꯃꯥꯗꯣ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯅꯤ ꯍꯣꯏ ꯆꯠꯂꯁꯦ ꯍꯌꯦꯡꯗꯤ ꯀꯥꯏꯗ ꯎꯅꯁꯦ ꯍꯥꯏꯅꯣ ꯑꯁ ꯍꯌꯦꯡꯗꯤ ꯎꯅꯔꯔꯣꯏꯁꯦ ꯀꯩꯒꯤ ꯌꯥꯗꯦ ꯅꯨꯡꯇꯤꯒꯤ ꯎꯅꯒꯗꯕꯅꯤ ꯑꯩꯈꯣꯏꯅꯤ ꯎꯅꯃꯟꯕꯒꯤ ꯏꯃꯥꯅ ꯆꯩꯔꯕꯅꯤ ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯎꯅꯔꯔꯣꯏꯁꯦ ꯆꯩꯁꯅꯨ ꯌꯥꯗꯦ ꯍꯌꯦꯡ ꯎꯅꯒꯗꯕꯅꯤ ꯅꯣꯡꯃꯒꯤ ꯅꯪ ꯎꯍꯧꯗ꯭ꯔꯗꯤ ꯑꯩ ꯂꯩꯕ ꯉꯝꯃꯣꯏꯕ ꯑꯁ ꯅꯪꯁꯤꯃ ꯑꯗꯨ ꯑꯣꯏꯔꯒꯅ ꯉꯁꯤ ꯆꯦꯜꯂꯁꯤꯔꯣ ꯑꯁꯦꯡꯕꯩꯔꯣ ꯆꯠꯂꯣꯍꯦ ꯃꯤꯅ ꯐꯥꯒꯤ ꯇꯧꯔꯒ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯅꯪ ꯐꯥꯒꯤ ꯇꯧꯕ꯭ꯔꯕꯨ ꯑꯁꯦꯡꯕꯩ ꯄꯨꯖꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯝꯖꯤꯡꯕꯅ ꯂꯦꯝꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯁꯣꯝꯗꯅ ꯂꯝꯖꯤꯡꯕꯒꯤ ꯃꯃꯥ ꯂꯩꯁꯅꯥꯅ ꯃꯆꯥꯅꯨꯄꯥꯗ 이마기 lamjingba ꯂꯦꯝꯕꯤꯒ ꯅꯈꯣꯏ ꯑꯅꯤꯕꯨ ꯍꯧꯖꯤꯛꯁꯨ ꯅꯨꯡꯁꯤꯅꯔꯤꯕ꯭ꯔꯣ ꯅꯨꯡꯁꯤꯅꯔꯤ ꯀꯩꯗꯧꯔꯒꯦ 이마 ꯁꯨꯝ ꯍꯪꯕꯅꯤꯗ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕꯁꯦ ꯀꯨꯏꯔꯦꯀꯣ ꯍꯣꯏ ꯆꯍꯤ 2-3ꯗꯤ ꯁꯨꯔꯤ ꯑꯩꯗꯤ ꯅꯪꯁꯦ ꯅꯌꯨꯝꯒ ꯄꯥꯜꯍꯟꯅꯤꯡꯂꯕꯅꯤ 이마 ꯑꯩꯁꯨ ꯄꯥꯅꯤꯡꯉꯕꯅꯤ ꯑꯗꯨꯗ ꯃꯥꯅ ꯌꯥꯗꯕꯩꯅꯤ ꯅꯄꯥꯕꯨꯡꯅ ꯍꯥꯏꯕꯗ ꯅꯨꯄꯤꯗꯣ ꯃꯆꯤꯟ ꯈꯔ ꯀꯜꯂꯤ ꯍꯥꯏ ꯑꯗꯨꯒ ꯊꯕꯛ ꯁꯨꯕꯁꯨ ꯇꯜꯂꯤ ꯍꯥꯏꯅꯦ ꯑꯗꯨꯕꯨ ꯆꯨꯝꯕ꯭ꯔꯣ ꯂꯦꯝꯕꯤ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯃꯆꯤꯟ ꯈꯔ ꯀꯜꯂꯤ ꯍꯥꯏꯕ ꯈꯪꯅꯕꯅꯤꯅ ꯂꯝꯖꯤꯡꯕ ꯃꯃꯥꯗ ꯂꯣꯠꯄ ꯌꯥꯔꯔꯣꯏ ꯈꯟꯕꯅꯤꯅ ꯍꯣꯏ ꯅꯨꯄꯤꯒꯤ ꯍꯧꯅꯁꯥ ꯃꯆꯤꯟꯕꯨꯗꯤ ꯈꯔ ꯀꯟꯕꯅꯤ ꯑꯗꯨꯕꯨ ꯃꯕꯨꯛꯆꯦꯜꯗꯤ ꯌꯥꯝ ꯐꯕꯅꯤ ꯃꯕꯨꯛꯆꯦꯜ ꯐꯔꯕꯗꯤ ꯐꯩꯅꯤ ꯏꯃꯥꯒꯤꯗꯤ ꯃꯄꯥꯟꯒꯁꯨ ꯀꯌꯥ ꯊꯣꯛꯇꯕꯅꯤꯅ ꯑꯩꯗꯤ ꯃꯥꯒꯤ ꯃꯔꯝꯗ ꯀꯌꯥ ꯊꯣꯏꯅ ꯈꯪꯗꯦ ꯅꯄꯥꯕꯨꯡꯅ ꯍꯥꯏꯕꯗꯒꯤ ꯈꯪꯕꯅꯤ ꯑꯁ ꯃꯤꯅ ꯍꯥꯏꯕꯕꯨ ꯇꯥꯔꯨꯅꯨꯗ ꯏꯃꯥ ꯍꯣꯏꯗ ꯃꯕꯨꯛꯆꯦꯜꯕꯨ ꯐꯔꯕꯗꯤ ꯌꯥꯔꯦ ꯑꯁꯣꯝꯗꯅ ꯂꯦꯝꯕꯤ ꯇꯟꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ ꯃꯥꯅ ꯇꯟꯅ ꯆꯥꯛ ꯊꯣꯡꯕꯗꯨ ꯎꯔꯒ ꯃꯧꯄꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯅ ꯏꯆꯦ ꯅꯪꯅ ꯆꯥꯛꯁꯦ ꯊꯣꯡꯅꯤꯡꯗ ꯊꯣꯡꯕꯅꯤꯅ ꯏꯟꯁꯥꯡ ꯁꯨꯡꯍꯥꯎ ꯍꯥꯎꯇ꯭ꯔꯤꯁꯦ ꯂꯦꯝꯕꯤ ꯁꯥꯎꯔꯛꯇꯨꯅ ꯑꯗꯨꯗꯤ ꯑꯍꯩꯕ ꯅꯪ ꯊꯣꯡꯉꯨꯗꯅ ꯁꯥꯎꯔꯛꯇꯅꯅꯦ ꯆꯥꯛꯁꯦ ꯊꯣꯡꯗꯕꯤꯗ ꯇꯨꯝꯃꯒ ꯂꯩꯖꯅꯤ ꯑꯁ ꯀꯤꯌꯦ ꯆꯠꯍꯧꯔꯒꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ ꯇꯣꯝꯄꯣꯛꯅ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥ ꯂꯩꯃꯗ ꯏꯃꯥ 이제도 ꯆꯥꯛ ꯐꯖꯅ ꯊꯣꯡꯉꯨ ꯍꯥꯏꯌꯨ ꯃꯥꯅ ꯆꯥꯛ ꯊꯣꯡꯕ ꯈꯨꯗꯤꯡꯒꯤ ꯁꯨꯡꯍꯥꯎ ꯍꯥꯎꯇꯦ 이마ꯗꯤ ꯐꯤ ꯁꯥꯔꯤ ꯅꯪ ꯍꯥꯏꯔꯨꯗꯅ ꯑꯁ ꯑꯩꯅ ꯍꯥꯏꯕꯁꯨ ꯁꯨꯡꯌꯥ ꯌꯥꯔꯛꯑꯣꯏ ꯅꯪ ꯑꯝꯇ ꯍꯥꯏꯌꯨ ꯑꯩ ꯐꯤ ꯁꯥꯕꯁꯦ ꯉꯁꯤ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯁꯤ ꯍꯥꯟꯅ ꯂꯣꯏꯁꯤꯟꯈꯤꯒꯦ ꯍꯥꯎꯕ ꯍꯥꯎꯇꯕ ꯄꯪꯆꯥꯗ ꯆꯥꯔꯒ ꯂꯣꯏꯔꯦ ꯋꯥꯅ ꯊꯕꯛ ꯁꯨꯔꯨꯔꯒ ꯍꯜꯂꯛꯄꯗ ꯃꯥꯅ ꯊꯣꯡꯕ ꯏꯟꯁꯥꯡ ꯆꯥꯕꯗꯣ ꯄꯨꯛ ꯊꯟꯗꯦꯕ ꯑꯍꯥꯎꯕ ꯊꯣꯡꯗ꯭ꯔꯁꯨ ꯃꯅꯥ ꯃꯁꯤꯡ ꯊꯣꯡꯕ ꯑꯣꯏꯔꯁꯨ ꯐꯖꯅ ꯊꯣꯡꯉꯗꯤ ꯍꯥꯎꯒꯗꯕꯅꯤ ꯑꯗꯨꯁꯨ ꯅꯠꯇꯦ ꯌꯥꯔꯦ ꯉꯥꯡꯉꯅꯨ ꯑꯃꯨꯛ ꯇꯥꯔꯒ ꯁꯥꯎꯔꯛꯀꯅꯤ
ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯅꯨꯡꯗꯥꯡꯗꯅꯦ ꯏꯃꯥꯅ ꯊꯣꯡꯉꯒꯦ. ꯑꯗꯨꯅꯦ ꯏꯃꯥ, ꯅꯪꯅ ꯑꯗꯨꯝ ꯊꯣꯡꯉꯣꯕ. ꯃꯅꯥ ꯃꯁꯤꯡ ꯑꯣꯏꯔꯕꯁꯨ ꯏꯃꯥꯅꯕꯨ ꯊꯣꯡꯉꯕꯗꯤ ꯏꯍꯥꯎꯗ ꯍꯥꯎꯋꯦ. ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯅꯪ ꯄꯥꯕꯨꯡꯗꯤ ꯂꯥꯛꯑꯧꯔꯕꯅꯤ. ꯑꯩꯅ ꯏꯁꯤꯡ ꯈꯧꯔꯥꯡ ꯃꯨꯟꯕꯗꯒꯤ ꯆꯦꯜꯂꯛꯑꯕꯅꯤ. ꯐꯔꯦ ꯐꯔꯦ, ꯅꯪꯁꯨ ꯏꯔꯨꯖꯊꯣꯛꯎꯔꯣ. ꯉꯁꯤꯗꯤꯅꯦ ꯉꯟꯅ ꯆꯥꯛ ꯆꯥꯁꯤ. ꯏꯃꯥ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ. ꯑꯩꯁꯨꯅꯦ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ. ꯉꯁꯥꯏ ꯑꯌꯨꯛ ꯈꯤꯇꯪ ꯆꯥꯕꯒꯤ ꯄꯥꯕꯨꯡꯁꯨ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯍꯧꯕꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛ ꯄꯨꯈ꯭ꯔꯤꯗ ꯏꯔꯨꯖꯕ ꯆꯠꯂꯝꯃꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯨꯟꯖꯣꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯀꯨꯟꯖꯣꯅ ꯃꯥꯒꯤ ꯅꯨꯄꯤꯗ, ꯅꯣꯏꯕꯨ ꯆꯥꯛ ꯊꯣꯡꯉꯕꯣ? ꯅꯆꯥꯅꯨꯄꯤꯅ ꯊꯣꯡꯉꯤꯌꯦ. ꯑꯁ, ꯀꯩꯗꯧꯕꯒꯤ ꯃꯥ ꯊꯣꯡꯍꯜꯂꯤꯅꯣ? ꯅꯪ ꯊꯣꯡꯕ ꯌꯥꯗ꯭ꯔꯣ? ꯀꯗꯥꯏꯗꯒꯤ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯏꯟꯁꯥꯡꯗꯨꯁꯨ ꯎꯕꯨ ꯎꯅꯤꯡꯉꯤꯅꯦ. ꯑꯣ, ꯑꯩꯅ ꯊꯣꯡꯒꯦ ꯇꯧꯕꯅꯦ. ꯐꯤꯁꯦ ꯍꯌꯦꯡ ꯑꯌꯨꯛ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯍꯌꯦꯡ ꯅꯪꯅꯕ ꯁꯥꯕ ꯉꯝꯗ꯭ꯔꯦ. ꯈꯪꯗ꯭ꯔꯦ, ꯅꯆꯥꯅꯨꯄꯤꯁꯦ ꯊꯕꯛ ꯇꯧꯕꯗ ꯃꯑꯣꯡ ꯃꯔꯤꯟ ꯑꯃ ꯏꯇꯥ ꯇꯥꯗꯦ. ꯍꯣꯏ, ꯌꯥꯔꯦ ꯌꯥꯔꯦ, ꯉꯥꯡꯉꯅꯨ. ꯑꯃꯨꯛ ꯇꯥꯔꯒ ꯁꯥꯎꯔꯛꯀꯅꯤ. ꯉꯁꯥꯏꯁꯨ ꯃꯧꯄꯥ ꯅꯨꯄꯥꯅ ꯆꯥꯛꯇꯣ ꯐꯖꯅ ꯊꯣꯡꯉꯣ ꯍꯥꯏꯔꯨꯕꯒꯤꯗꯃꯛꯇ ꯁꯥꯎꯔꯛꯑꯦ ꯍꯥꯏꯕꯅꯤ. ꯃꯁꯦ ꯍꯩꯗꯤ ꯍꯩꯒꯗꯕꯅꯤ. ꯇꯟꯃꯟꯕꯗꯒꯤ ꯇꯧꯔꯤꯅꯤ. ꯑꯗꯨꯅꯦ. ꯑꯩꯅ ꯏꯟꯁꯥꯡ ꯊꯣꯡꯕꯗ ꯀꯔꯤ ꯍꯥꯞꯄꯦ ꯍꯥꯞꯇꯦ ꯍꯥꯏꯅ ꯃꯥꯅ ꯂꯣꯏꯅ ꯈꯪꯉꯤꯕꯅꯤ. ꯑꯗꯨꯒ ꯏꯟꯁꯥꯡ ꯊꯣꯡꯕ ꯀꯔꯤꯒꯤ ꯍꯩꯇꯕꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯗꯦ. ꯑꯣ, ꯍꯥꯎꯇ꯭ꯔꯕꯁꯨ ꯅꯣꯡꯃꯒꯤ ꯄꯨꯛ ꯊꯟꯅꯅꯕ ꯆꯥꯕ ꯍꯥꯏꯗꯨꯅꯤ. ꯑꯁꯣꯝꯗꯅ ꯄꯨꯛꯆꯥꯎꯅ ꯃꯆꯥꯅꯨꯄꯥ ꯂꯝꯖꯤꯡꯕꯗ, ꯏꯄꯥꯒꯤ ꯂꯝꯖꯤꯡꯕ, ꯑꯩꯗꯤ ꯅꯪꯒ ꯀꯣꯏꯅꯔꯤꯕ ꯅꯨꯄꯤꯗꯣ ꯃꯁꯛ ꯐꯖꯔꯕꯁꯨ ꯏꯃꯧ ꯑꯣꯏꯒꯗꯕ ꯄꯥꯝꯗꯦ. ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯍꯌꯦꯡꯋꯥꯏ ꯂꯩꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦ. ꯄꯥꯕꯨꯡ, ꯑꯩꯒꯅꯦ ꯂꯩꯃꯤꯟꯅꯒꯗꯕꯁꯦ, ꯄꯥꯕꯨꯡꯒ ꯅꯠꯇꯦ. ꯑꯗꯨꯒꯤꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ. ꯏꯆꯥ ꯅꯊꯟꯇꯅꯤꯅꯦ. ꯏꯄꯥꯗꯤꯅꯦ ꯑꯐꯕꯤ, ꯏꯪ ꯇꯞꯄꯤ ꯅꯨꯄꯤꯒ ꯂꯩꯍꯟꯅꯤꯡꯉꯤꯅꯦ. ꯄꯥꯕꯨꯡꯒꯤ ꯃꯤꯠꯇ ꯅꯨꯄꯤꯗꯣ ꯐꯠꯇꯅ ꯎꯔꯕꯁꯨ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯕ ꯂꯩꯇꯦ. ꯃꯄꯥ ꯄꯨꯛꯆꯥꯎꯅ, ꯅꯨꯄꯤꯗꯣ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦ, ꯃꯍꯥꯛ ꯐꯩ. ꯑꯗꯨꯕꯨ ꯃꯃꯥ ꯂꯩꯁꯅꯥ ꯊꯠꯆꯤꯜꯂꯛꯇꯨꯅ, ꯌꯥꯔꯦ ꯃꯣꯏ ꯄꯥꯕꯨꯡ, ꯅꯨꯄꯤꯗꯣ ꯍꯌꯦꯡꯋꯥꯏ ꯅꯆꯥꯅꯨꯄꯥꯒ ꯂꯩꯃꯤꯟꯅꯒꯗꯕꯅꯤ. ꯑꯗꯨꯅꯅꯦ ꯃꯁꯥꯅ ꯑꯄꯥꯝꯕ ꯈꯟꯖꯁꯅꯨ. ꯐꯔꯦ ꯐꯔꯦ, ꯏꯆꯥꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯏꯄꯥꯒꯤꯗꯤ ꯀꯔꯤꯃꯠꯇ ꯀꯥꯏꯗꯦ. ꯑꯁꯣꯝꯗꯅ ꯂꯦꯝꯕꯤ ꯁꯥꯎꯔꯒ ꯃꯧꯄꯥ ꯅꯨꯄꯥꯕꯨ ꯆꯩꯗꯨꯅ, ꯆꯥꯛꯇꯣ ꯅꯪꯅ ꯊꯣꯡꯕ ꯅꯠꯇꯦ. ꯍꯥꯎꯕ ꯍꯥꯎꯇꯕ ꯄꯪꯆꯥꯗ ꯆꯥꯎ. ꯑꯩꯅ ꯋꯥꯅ ꯊꯣꯡꯈ꯭ꯔꯖꯥꯠꯅꯤ. ꯑꯌꯨꯛꯇꯒꯤ ꯃꯤ 4 ꯈꯛꯀꯤ ꯆꯥꯛ ꯈꯛꯇ ꯊꯣꯡꯕꯕꯨ ꯋꯥꯏꯌꯦ. ꯑꯣ, ꯅꯪꯗꯤꯅꯦ ꯏꯆꯦ ꯊꯥꯖ ꯍꯣꯏꯒꯨꯝꯅ ꯊꯕꯛ ꯁꯨꯔꯗꯤ ꯌꯨꯝꯗꯒ ꯑꯝꯇ ꯂꯩꯔꯔꯣꯏ ꯍꯥꯏꯔꯅꯤ. ꯇꯥꯅꯤꯡꯗꯦ ꯑꯉꯥꯡꯅ, ꯃꯤꯒ ꯆꯥꯡꯗꯝꯅꯔꯛꯀꯅꯨ. ꯅꯈꯖꯥꯏꯗꯨꯗ ꯑꯣꯟꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯀꯅꯤ. ꯑꯁ, ꯆꯥꯛ ꯉꯥꯏꯍꯥꯛꯇꯪ ꯆꯥꯕꯁꯤꯗ ꯆꯥꯐꯝꯒ ꯈꯪꯗꯦꯗ. ꯏꯟꯖꯥꯡꯅꯒ ꯍꯥꯎꯇꯕꯅꯦ, ꯊꯕꯛꯀ ꯋꯥꯅ ꯍꯜꯂꯛꯄꯅꯤ. ꯅꯣꯡꯃꯒꯤ ꯏꯟꯁꯥꯡꯁꯤꯁꯨ ꯊꯨꯝ ꯈꯔ ꯌꯥꯛ, ꯃꯣꯔꯣꯛ ꯈꯔ ꯁꯥ. ꯀꯃꯥꯏꯅ ꯊꯣꯡꯕꯖꯥꯠꯅꯣ? ꯅꯠꯇꯦ ꯂꯦꯝꯕꯤ, ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯔꯛꯑꯒꯦ ꯆꯥꯛ ꯊꯣꯡꯂꯛꯄꯁꯤꯕꯣ? ꯅꯣꯡꯃꯇ ꯁꯣꯏꯗꯕ ꯂꯩꯇꯦ. ꯃꯁꯤꯕꯨ ꯑꯩꯅ ꯇꯧꯒꯦꯅ ꯇꯧꯕ꯭ꯔꯥ? ꯆꯩꯌꯨ ꯆꯩꯌꯨ. ꯅꯣꯡꯃꯇ ꯅꯈꯣꯏꯅ ꯆꯩꯗꯕ ꯅꯨꯃꯤꯠ ꯑꯃꯠꯇ ꯂꯩꯇꯦ. ꯑꯉꯥꯡꯁꯨ ꯑꯍꯟꯁꯨ. ꯃꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯁꯥꯎꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯠꯈꯤꯔꯝꯃꯤ. ꯃꯄꯥ ꯀꯨꯟꯖꯣꯅ, ꯃꯁꯤꯗꯅꯤ ꯑꯩꯅ ꯁꯥꯎꯅꯤꯡꯂꯤꯕꯁꯦ. ꯃꯤꯅ ꯉꯥꯡꯕꯁꯦ ꯂꯧꯒꯦꯗꯤ ꯇꯥꯗ꯭ꯔꯒ ꯁꯥꯎꯔꯒ ꯆꯠꯄꯤꯁꯤꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯅꯤꯡꯕꯁꯦ. ꯂꯩꯃꯅ ꯃꯆꯥꯅꯨꯄꯥꯗ, ꯅꯪꯁꯨꯅꯦ ꯅꯆꯦꯁꯤꯅ ꯁꯥꯎꯔꯦ ꯈꯪꯂꯕꯗꯤ ꯀꯩꯗꯧꯕꯒꯤ ꯃꯈꯥ ꯇꯥꯔꯤꯅꯣ? ꯉꯥꯡꯕ ꯇꯥꯕꯅꯤ. ꯀꯅꯥꯅꯕꯨ ꯁꯨꯃꯥꯏꯅ ꯏꯟꯖꯥꯡ ꯊꯣꯡꯅꯒꯦ? ꯃꯄꯪꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦ, ꯃꯍꯤ ꯉꯥꯛꯇ. ꯑꯗꯨꯒ ꯏꯟꯁꯥꯡꯁꯨ ꯂꯩꯇꯕꯁꯨ ꯅꯠꯇꯦ. ꯃꯥꯒꯤꯁꯦ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ, ꯆꯥꯛ ꯊꯣꯡꯕ ꯇꯟꯕꯒꯤ. ꯑꯣ, ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯀꯃꯥꯏꯅ ꯉꯥꯡꯅꯒꯗꯕꯅꯣ. ꯃꯥꯒꯤ ꯂꯝꯆꯠꯁꯦ ꯂꯩꯁꯥ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯒ ꯍꯣꯡꯂꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯣꯡꯗꯦ. ꯃꯥꯅ ꯍꯣꯡꯕ ꯍꯥꯏꯕꯕꯨ ꯆꯥꯛ ꯈꯛꯇ ꯊꯣꯡꯕ ꯑꯁꯤꯅꯤ. ꯀꯨꯟꯖꯣꯅ, ꯌꯨꯝꯁꯤꯗ ꯂꯩꯔꯤꯉꯩꯗꯗꯤ ꯈꯔ ꯇꯝꯃꯒ ꯐꯩꯗꯣ. ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯃꯈꯥ ꯂꯩꯀꯥꯏ ꯄꯨꯛꯆꯥꯎꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯑꯩꯁꯨ ꯄꯥꯎ ꯇꯥꯏ. ꯍꯣꯏ, ꯃꯤꯅ ꯍꯥꯏꯅꯩꯌꯦ. ꯑꯗꯨꯅꯤ, ꯃꯇꯝ ꯈꯔ ꯂꯩꯔꯗꯤ ꯃꯌꯨꯝ ꯄꯥꯜꯂꯒꯦ ꯍꯥꯏꯔꯅꯤ. ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯕ ꯐꯤ ꯁꯨꯕꯁꯨ ꯅꯤꯡꯊꯤꯅ ꯍꯩꯇꯦ. ꯐꯔꯦꯁꯦ, ꯊꯣꯛꯄ ꯃꯃꯥꯏ ꯂꯥꯛꯆꯔꯅꯤ. ꯉꯁꯤꯒꯤꯗꯤ ꯏꯟꯁꯥꯡꯁꯦ ꯍꯥꯎꯇ꯭ꯔꯕꯁꯨ ꯄꯨꯛ ꯊꯟꯅꯕ ꯆꯥꯔꯁꯤ. ꯂꯦꯝꯕꯤꯗꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯁꯥꯎꯗꯨꯅ ꯂꯩꯔꯝꯃꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯃꯥ ꯂꯩꯃꯅ, ꯍꯥꯏ ꯂꯦꯝꯕꯤ, ꯅꯄꯥꯕꯨꯡꯒ ꯅꯧꯄꯥ ꯅꯨꯄꯥꯒ ꯄꯨꯅꯅꯕ ꯏꯁꯤꯡ ꯍꯥꯟꯕꯤꯌꯨ. ꯂꯥꯛꯑꯣ ꯂꯥꯛꯑꯣ. ꯀꯥꯟꯅꯗꯕꯗ ꯁꯥꯎꯒꯅꯨꯀꯣ ꯅꯪ, ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯦ. ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯎ. ꯅꯠꯇꯦ, ꯏꯁꯤꯡꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯟꯕ ꯀꯩꯗꯧꯒꯦꯕ? ꯑꯩ ꯈꯛꯇ ꯈꯨꯠ ꯄꯥꯟꯕ꯭ꯔꯥ ꯈꯪꯗꯦ. ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯌꯦꯡꯅꯤꯡꯗꯕ ꯉꯥꯛꯇ ꯉꯥꯏꯔꯦ. ꯑꯩꯗ ꯀꯗꯥꯏꯗꯅꯣꯃ ꯂꯩꯔꯒ ꯐꯒꯗꯕꯅꯤ. ꯀꯨꯟꯖꯣꯅ ꯃꯆꯥꯅꯨꯄꯥꯗ, ꯏꯕꯨꯡꯉꯣ, ꯏꯁꯤꯡꯗꯣ ꯅꯪ ꯍꯥꯜꯂꯨꯔꯣ, ꯊꯦꯡꯉꯦ. ꯇꯣꯝꯄꯣꯛꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯏꯃꯨꯡ ꯆꯪꯗꯨꯅ ꯏꯁꯤꯡ ꯍꯥꯜꯂꯝꯃꯤ.
ꯂꯦꯝꯕꯤꯁꯨ ꯃꯄꯥꯅ ꯉꯥꯡꯕꯗꯨ ꯇꯥꯔꯗꯨꯅ ꯍꯥꯟꯅꯒꯨꯝ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯍꯤꯞꯂꯝꯃꯤ꯫ ꯀꯨꯟꯖꯣ ꯃꯥꯒꯤ ꯅꯨꯄꯤꯗ "ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦꯀꯣ, ꯍꯣꯔꯦꯟ ꯑꯩ ꯉꯥ ꯄꯨꯔꯛꯀꯦ, ꯏꯟꯖꯥꯡ ꯊꯣꯡꯉꯝꯒꯅꯨ." ꯃꯁꯤ ꯍꯥꯏꯗꯨꯅ ꯀꯨꯟꯖꯣ ꯃꯆꯥꯅꯨꯄꯥꯒ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯀꯨꯟꯖꯣꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯦꯝꯕꯤꯁꯨ ꯍꯧꯒꯠꯂꯛꯂꯗꯨꯅ ꯃꯇꯥ ꯊꯥ ꯖꯈꯣꯏꯗ ꯆꯠꯅꯅꯕ ꯊꯣꯔꯛꯂꯝꯃꯤ꯫ "ꯍꯥꯏ, ꯅꯪꯕꯨ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯅꯣ?" "ꯊꯥ ꯖꯈꯣꯏꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ." "ꯆꯠꯂꯨ ꯆꯠꯂꯨ, ꯅꯨꯄꯤꯁꯨ ꯃꯥꯟꯗꯦ, ꯐꯤ ꯁꯥꯕ ꯇꯝꯒꯦ ꯍꯥꯏꯗꯦ, ꯇꯝꯕꯤꯒꯦ ꯍꯥꯏꯔꯁꯨ ꯌꯥꯗꯦ꯫ ꯍꯧꯖꯤꯛ ꯅꯇꯥ ꯊꯥꯖꯗꯤ ꯐꯤ ꯀꯟꯅ ꯁꯥꯔꯝꯒꯅꯤ, ꯑꯗꯨꯒ ꯅꯪꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯀꯣꯏꯗꯨꯅ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩ." ꯂꯦꯝꯕꯤ ꯃꯃꯥꯅ ꯉꯥꯡꯕꯗꯨ ꯀꯩꯁꯨ ꯅꯥꯆꯨꯡꯗꯅ ꯑꯗꯨꯃꯛ ꯃꯇꯥ ꯊꯥ ꯖꯈꯣꯏꯗ ꯆꯠꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯦꯝꯕꯤ ꯃꯇꯥ ꯊꯥ ꯖꯈꯣꯏꯗ ꯌꯧꯔꯝꯃꯤ꯫ ꯊꯥꯖꯗꯤ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯂꯥꯛꯄ ꯎꯕꯗ ꯊꯥꯖꯅ "ꯏꯇꯥ, ꯆꯪꯉꯛꯑꯣ, ꯐꯤꯗꯥꯁꯤꯗ ꯐꯝꯃꯣ." "ꯍꯣꯏ ꯏꯇꯥ." "ꯀꯩꯅꯣ ꯉꯁꯤꯗꯤ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯎꯏꯗ? ꯗꯥ ꯂꯝꯖꯤꯡꯕꯒ ꯁꯥꯎꯅꯔꯕꯣ?" "ꯁꯥꯎꯅꯗꯦꯗ." "ꯑꯗꯨꯗꯤ ꯀꯩꯒꯤ?" "ꯑꯩ ꯌꯨꯝ ꯄꯥꯜꯂꯅꯤ." "ꯑꯦ, ꯀꯩꯅꯣ? ꯏꯊꯥ ꯊꯥꯖꯗꯅ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄ ꯋꯥꯈꯜꯅꯣ?" "ꯌꯨꯝꯗ ꯂꯩꯅꯤꯡꯗ꯭ꯔꯦ." "ꯑꯗꯣ ꯗꯥ ꯂꯝꯖꯤꯡꯕꯗꯣ ꯅꯨꯄꯤꯒꯤ ꯊꯕꯛ ꯂꯣꯏꯅ ꯇꯧꯕ ꯍꯩ ꯍꯥꯏꯗꯥꯏꯅꯦ?" "ꯇꯧꯋꯦ ꯑꯌꯥꯝꯕꯅ, ꯆꯥꯛꯁꯨ ꯃꯥꯅ ꯂꯣꯏꯅ ꯊꯣꯡꯕꯅꯤ." "ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯌꯨꯝꯗ ꯏꯃꯥ ꯄꯥꯕꯨꯡꯈꯣꯏꯒ ꯈꯠꯅꯔꯤꯔꯣ?" "ꯑꯩꯕꯨ ꯄꯪꯆꯩꯗ ꯆꯩ꯫ ꯉꯁꯥꯏ ꯏꯟꯖꯥꯡꯗꯣ ꯑꯩꯅ ꯊꯨꯝ ꯈꯔ ꯍꯦꯟꯖꯤꯟꯅ ꯊꯥꯛꯂꯨꯔꯦ, ꯑꯗꯨꯒꯤ ꯑꯩꯕꯨ ꯆꯥꯛ ꯐꯖꯅ ꯊꯣꯡꯗꯦ ꯍꯥꯏꯅ ꯃꯣꯏꯅ ꯆꯩꯌꯦ." "ꯑꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯌꯨꯝ ꯄꯥꯜꯂꯅꯤ ꯍꯥꯏꯁꯦ?" "ꯐꯥꯒꯤ ꯅꯠꯇꯦ, ꯄꯥꯜꯂꯗꯕꯅꯤ." "ꯏꯕꯦꯝꯃ, ꯅꯪꯅꯗꯤ ꯌꯨꯝ パンꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯥꯏꯅ ꯂꯧꯏ, ꯂꯨꯈ꯭ꯔꯖꯥꯠꯅꯤ꯫ ꯌꯦꯡꯉꯨ, ꯅꯪꯅ ꯉꯁꯤ ꯑꯩꯈꯣꯏꯗ ꯀꯣꯏꯕ ꯂꯥꯛꯇꯨꯅ ꯅꯅꯤꯡꯇꯝꯅ ꯀꯣꯏꯕ ꯆꯠꯄ ꯐꯪꯂꯤꯕꯁꯦ ꯌꯨꯝ ꯄꯥꯜꯂꯕꯗꯤ ꯑꯃꯠꯇ ꯐꯪꯉꯔꯣꯏꯗꯕꯅꯤ." "ꯏꯁ, ꯍꯥꯟꯅ ꯌꯨꯝ ꯄꯥꯜꯂꯕꯒꯤ ꯃꯑꯣꯡꯗꯒ ꯉꯥꯡꯏ꯫ ꯌꯦꯡꯉꯨꯅꯦ, ꯑꯩꯒ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯇꯤꯟꯅꯔꯝꯕ ꯏꯃꯥꯟꯅꯕꯤꯗꯣ ꯌꯨꯝ ꯄꯥꯟꯈꯤꯕꯗꯒꯤ ꯌꯨꯝꯁꯤꯗ ꯁꯨꯛꯂꯥꯛ ꯂꯥꯛꯇ꯭ꯔꯦ꯫ ꯃꯗꯨꯗꯤ ꯃꯥꯅ ꯂꯥꯛꯅꯤꯡꯗꯕꯒꯤ ꯂꯥꯛꯇꯕ ꯑꯣꯏꯔꯝꯒꯅꯤꯗ, ꯑꯩꯗꯤ ꯌꯨꯝ ꯄꯥꯜꯂꯁꯨ ꯅꯣꯏꯗ ꯅꯨꯡꯇꯤꯒꯤ ꯀꯣꯏꯕ ꯂꯥꯛꯀꯅꯤꯗ." "ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯑꯗꯣ ꯅꯪꯕꯨ ꯆꯥꯛꯇꯤ ꯆꯥꯔꯕꯣ?" "ꯈꯪꯗꯦ, ꯆꯥꯗꯦ ꯍꯥꯏꯗꯣꯏꯔꯣ ꯆꯥꯔꯦ ꯍꯥꯏꯒꯗ꯭ꯔꯥ, ꯅꯪꯗꯤ ꯆꯥꯔꯕꯣ?" "ꯆꯥꯗ꯭ꯔꯤꯌꯦ." "ꯐꯅ ꯑꯗꯨꯝ ꯐꯔꯦ, ꯑꯩꯁꯨ ꯆꯥꯒꯦ." "ꯍꯣꯏ ꯍꯣꯏ, ꯐꯤ ꯁꯥꯕꯁꯨ ꯂꯣꯏꯗꯣꯔꯦ, ꯁꯤ ꯂꯣꯏꯔꯒ ꯑꯣꯏꯅ ꯆꯥꯔꯁꯤ." ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯃꯆꯦꯗ "ꯏꯆꯦ, ꯑꯩꯒꯤ ꯐꯤꯔꯣꯜ ꯈꯔ ꯁꯨꯕꯤꯌꯨ." "ꯑꯁ, ꯅꯁꯥꯅ ꯁꯨꯖꯧ, ꯑꯩ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩ." "ꯌꯥꯝꯗꯕꯅꯦꯕ ꯏꯆꯦ, 2-3 ꯈꯛꯇꯅꯤ." 2-3 ꯈꯛꯇꯗꯣ ꯅꯁꯥꯅ ꯁꯨꯖꯕ ꯌꯥꯗꯕ꯭ꯔꯥ? ꯑꯩꯁꯦ ꯃꯤꯅꯥꯏ ꯑꯣꯏꯅ ꯎꯔꯨꯔꯕꯣ?" "ꯏꯆꯦ, ꯑꯩ ꯊꯕꯛ ꯆꯠꯄ ꯊꯦꯡꯕꯒꯤꯅꯤ, ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯦꯡꯂꯕꯗꯤ ꯂꯧꯄꯨ ꯑꯗꯨꯅ ꯑꯃꯨꯛ ꯉꯥꯡꯉꯛꯀꯅꯤ." ꯃꯃꯥ ꯂꯩꯃꯅ "ꯏꯃꯥꯒꯤ ꯂꯦꯝꯕꯤ, ꯅꯧꯄꯥ ꯅꯨꯄꯥꯒꯤꯗꯣ ꯌꯥꯝꯕꯁꯨ ꯅꯠꯇꯦ, ꯁꯨꯕꯤꯔꯨꯔꯣꯗꯅ." ꯂꯦꯝꯕꯤ ꯁꯥꯎꯔꯒ "ꯀꯗꯥꯏ ꯄꯨꯔꯛꯑꯣ? ꯉꯥꯏꯍꯥꯛꯇ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯒꯦ ꯍꯥꯏꯕꯁꯦ ꯁꯨꯡꯐꯪ ꯐꯪꯗ꯭ꯔꯕꯅꯤ꯫ ꯑꯃꯅ ꯑꯃꯨꯛ ꯑꯁꯤ ꯇꯧ ꯍꯥꯏꯔꯛꯀꯅꯤ, ꯑꯃꯅ ꯑꯃꯨꯛ ꯁꯤ ꯇꯧ ꯍꯥꯏꯔꯛꯀꯅꯤ, ꯋꯥꯔꯦ ꯑꯩ." "ꯀꯌꯥꯗ ꯃꯆꯤꯟ ꯑꯁꯤ ꯊꯤꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯏꯕꯦꯝꯃ, ꯅꯪꯒꯨꯝꯅ ꯊꯕꯛ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯈꯨꯜ ꯑꯁꯤꯗ ꯂꯩꯁꯥꯕꯤ ꯑꯃꯠꯇ ꯂꯩꯔꯝꯃꯣꯏ꯫ ꯆꯥꯛ ꯍꯥꯏꯔ ꯃꯔꯛ ꯃꯔꯛ ꯈꯛꯇ ꯊꯣꯡꯕ, ꯑꯌꯥꯝꯕꯅ ꯑꯩꯅ ꯊꯣꯡꯕꯅꯤ꯫ ꯂꯩꯁꯥꯔꯤꯉꯩꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯃꯧ ꯑꯣꯏꯔꯒ ꯅꯨꯡꯉꯥꯏꯗꯣꯏꯔꯣ? ꯑꯦ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯅꯪꯗꯤ ꯍꯦꯟꯃꯜꯂꯕꯅꯤ." ꯇꯣꯝꯄꯣꯛꯅ "ꯁꯦ ꯏꯆꯦ." "ꯑꯦ, 2-3 ꯈꯛꯇ ꯍꯥꯏꯔꯒ ꯃꯌꯥꯝ ꯄꯨꯔꯛꯏꯅꯦ." "ꯁꯨꯕꯤꯔꯤꯉꯩꯁꯤꯗꯅꯦ ꯑꯃꯣꯠꯄꯁꯤꯡꯗꯣ ꯂꯣꯏꯅ ꯁꯨꯕꯤꯔꯣ." "ꯑꯁꯨꯛ ꯌꯥꯝꯕ ꯐꯤꯁꯤꯕꯨ ꯁꯨꯑꯣ ꯍꯥꯏꯌꯦ, ꯑꯩꯕꯨ ꯁꯤꯌꯣ ꯍꯥꯏꯕ꯭ꯔꯕ? ꯃꯁꯤꯗꯤꯅꯦ ꯅꯪ ꯑꯣꯏꯅ ꯍꯦꯛ ꯁꯨꯔꯨꯔꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯃꯄꯥꯒꯤ ꯐꯤꯔꯣꯜꯁꯤꯡꯗꯨ ꯂꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯀꯨꯟꯖꯣꯗꯨ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ "ꯀꯩꯗꯧꯔꯒꯦ ꯅꯣꯏꯅ ꯐꯤꯔꯣꯜꯁꯤꯡ ꯑꯁꯤ ꯂꯪꯂꯤꯗꯤ?" "ꯏꯆꯦꯁꯦ, ꯑꯩꯒꯤ ꯐꯤꯔꯣꯜ ꯑꯃꯣꯠꯄ ꯈꯔ ꯁꯨꯕꯤꯌꯨ ꯍꯥꯏꯕꯗ ꯌꯥꯝꯃꯜꯂꯦ ꯍꯥꯏꯗꯨꯅ ꯁꯥꯎꯔꯒ ꯂꯪꯉꯤꯕ." ꯂꯦꯝꯕꯤ "ꯅꯧꯄꯥ ꯅꯨꯄꯥꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯁꯤ ꯌꯥꯝ ꯌꯥꯝꯕꯁꯨ ꯅꯠꯇꯦ, ꯄꯨꯈ꯭ꯔꯤꯗꯨꯗ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯒ ꯁꯨꯕꯤꯔꯨꯔꯣꯗꯅ." "ꯑꯁꯨꯛ ꯌꯥꯝꯕ ꯐꯤꯁꯤꯕꯨ ꯌꯥꯝꯗꯦ ꯍꯥꯏꯅꯦ, ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯝꯈ꯭ꯔꯦꯕ. ꯅꯨꯡꯁꯥꯅꯒ ꯃꯔꯣꯜ ꯑꯃ ꯁꯥꯕ ꯃꯔꯛ ꯑꯁꯤꯗ ꯀꯅꯥꯅ ꯄꯨꯈ꯭ꯔꯤꯗ ꯆꯠꯂꯒ ꯐꯤ ꯁꯨꯅꯤꯡꯗꯣꯏꯅꯣ?" ꯃꯄꯥ ꯀꯨꯟꯖꯣꯅ ꯁꯥꯎꯅꯤꯡꯅ "ꯃꯤ ꯃꯌꯥꯝ ꯑꯃ ꯄꯨꯈ꯭ꯔꯤꯗꯨꯗ ꯐꯤ ꯁꯨꯍꯧꯔꯤ, ꯃꯣꯏꯗꯤ ꯅꯨꯡꯁꯥꯒ ꯁꯥꯗꯕ ꯖꯥꯠꯂꯣ? ꯃꯣꯏꯒ ꯑꯩꯒ ꯃꯥꯟꯅꯗꯦ." "ꯌꯥꯔꯦ ꯌꯥꯔꯦ ꯂꯦꯝꯕꯤ, ꯐꯤꯔꯣꯜꯗꯣ ꯏꯃꯥ ꯍꯣꯔꯦꯟ ꯐꯤ ꯁꯥꯕ ꯂꯣꯏꯔꯒ ꯏꯃꯥ ꯁꯨꯕꯤꯔꯨꯔꯒꯦ." ꯀꯨꯟꯖꯣꯅ ꯃꯆꯥꯅꯨꯄꯤꯗ "ꯑꯁꯨꯛ ꯌꯥꯝꯅ ꯇꯟꯕ ꯅꯨꯄꯤꯁꯤꯕꯨ ꯅꯪꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯠꯇ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯛꯇ꯭ꯔꯤ. ꯃꯤꯒꯨꯝꯅ ꯊꯕꯛ ꯌꯥꯝꯅ ꯁꯨꯍꯟꯕꯁꯨ ꯅꯠꯇꯦ. ꯃꯁꯤ ꯈꯛꯇ ꯁꯨꯕꯕꯨ ꯅꯪ ꯁꯤꯔꯗ꯭ꯔꯣ? ꯅꯨꯡꯇꯤꯒꯤ ꯅꯣꯏꯒꯤ ꯋꯥꯊꯤ ꯇꯥꯕꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯑꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯀꯗꯥꯏꯗꯅꯣꯃ ꯆꯠꯆꯈ꯭ꯔꯒꯦ." "ꯍꯥꯏ ꯂꯦꯝꯕꯤ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ? ꯃꯤꯒꯨꯝꯅ ꯁꯦꯜ ꯇꯥꯜꯂꯨ, ꯊꯕꯛ ꯁꯨꯕ ꯆꯠꯂꯣ ꯍꯥꯏꯅ ꯅꯣꯡꯃꯇ ꯍꯥꯏꯗꯦ. ꯁꯨꯞꯅꯇꯒꯤ ꯅꯧꯄꯥ ꯅꯨꯄꯥꯒꯤ ꯐꯤꯔꯣꯜꯁꯨ ꯍꯥꯏꯕꯁꯤꯕꯨ ꯅꯠꯇꯦ, ꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯕꯒꯦ? ꯆꯠꯆꯁꯅꯨ,
ꯀꯗꯥꯏꯗ ꯆꯠꯄꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ꯫ ꯂꯦꯝꯕꯤꯁꯨ ꯁꯥꯎꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯕꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯔꯣꯏ ꯈꯟꯗꯨꯅ ꯂꯝꯖꯤꯡꯕꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯂꯝꯖꯤꯡꯕꯒꯤ ꯃꯃꯥ ꯂꯩꯁꯅꯥꯅ "ꯏꯃꯧꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ." ꯂꯝꯖꯤꯡꯕꯅ "ꯐꯖꯕꯅꯦ ꯏꯃꯥ." ꯑꯁꯨꯝꯅ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯅꯗꯨꯅ ꯂꯝꯖꯤꯡꯕꯒ ꯂꯦꯝꯕꯤꯒ ꯂꯨꯍꯣꯡꯈꯤꯔꯝꯃꯤ꯫ "ꯂꯦꯝꯕꯤ, ꯍꯧꯒꯠꯂꯣ, ꯏꯃꯥꯈꯣꯏ ꯍꯧꯒꯠꯄꯅ ꯍꯥꯜꯂꯅꯤ." "ꯑꯁ, ꯉꯥꯛꯇꯪ ꯇꯨꯝꯈꯤꯒꯦꯕ." "ꯂꯦꯝꯕꯤ, ꯍꯧꯖꯤꯛꯇꯤ ꯃꯧ ꯑꯣꯏꯔꯕꯅꯤ. ꯍꯥꯟꯅ ꯅꯣꯏꯒꯤ ꯌꯨꯝꯗ ꯄꯪꯂꯩ ꯂꯩꯕꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯔꯔꯣꯏ." "ꯑꯁ, ꯑꯩꯁꯨ ꯈꯪꯉꯤ. ꯑꯗꯣ ꯉꯥꯛꯇ ꯇꯨꯝꯈꯤꯒꯦ." ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯂꯝꯖꯤꯡꯕ ꯃꯈꯥ ꯇꯥꯗꯅ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯁꯅꯥꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯂꯩꯁꯅꯥ ꯃꯕꯨꯛ ꯐꯕꯤ ꯑꯣꯏꯕꯅ ꯃꯃꯧ ꯅꯨꯄꯤꯅ ꯍꯧꯒꯠꯂꯛꯇꯕꯗꯨ ꯍꯧꯗꯣꯛꯄꯤꯔꯝꯗꯦ, ꯇꯨꯝꯖꯁꯅꯨ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯂꯩꯁꯅꯥ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯦꯝꯕꯤꯁꯨ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯂꯦꯝꯕꯤ ꯃꯅꯦꯝꯅ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯔꯒ ꯂꯩꯔꯝꯕ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯂꯦꯝꯕꯤꯅ ꯃꯅꯦꯝꯗ "ꯏꯃꯥ, ꯆꯥꯛꯇꯨꯗꯤ ꯑꯩꯅ ꯊꯣꯡꯉꯒꯦ." "ꯍꯣꯏ ꯍꯣꯏ, ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯉꯟꯅ ꯉꯟꯅ ꯆꯥꯕꯅꯤ, ꯑꯗꯨꯅ ꯈꯔ ꯉꯟꯅ ꯊꯣꯡꯉꯨ." "ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯁꯤꯒꯦ?" "ꯉꯔꯥꯡ ꯅꯪ ꯄꯥꯕꯨꯡꯅ ꯉꯥ ꯄꯨꯔꯛꯄꯗꯣ ꯑꯗꯨ ꯊꯣꯡꯉꯨ." ꯂꯦꯝꯕꯤꯗꯤ ꯃꯌꯨꯝꯗ ꯉꯥ ꯑꯃ ꯐꯥꯎꯕ ꯊꯣꯡꯂꯛꯇꯕꯅꯤꯅ ꯉꯥ ꯊꯣꯡꯕ ꯍꯩꯔꯝꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯅꯦꯝꯗ ꯉꯥ ꯊꯣꯡꯕ ꯍꯩꯇꯦ ꯍꯥꯏꯒꯗꯕꯗꯨ ꯏꯀꯥꯏꯕꯗꯨꯗ ꯃꯍꯥꯛ ꯍꯥꯏꯔꯝꯗꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯂꯦꯝꯕꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕ ꯆꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯝꯖꯤꯡꯕꯁꯨ ꯆꯥꯛꯈꯨꯝꯗ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ "ꯏꯃꯥꯅ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯣ ꯍꯥꯏꯅꯣ?" "ꯉꯥ ꯊꯣꯡꯉꯣ ꯍꯥꯏ, ꯑꯩꯗꯤ ꯉꯥ ꯊꯣꯡꯕꯁꯨ ꯍꯩꯇꯦ." "ꯍꯩꯇ꯭ꯔꯁꯨ ꯊꯣꯡꯖꯤꯜꯂꯣ, ꯃꯍꯥꯎ ꯌꯦꯡꯁꯤ." "ꯑꯩꯅ ꯊꯣꯡꯉꯗꯤ ꯍꯥꯎꯔꯅꯤ, ꯆꯥꯕ ꯑꯝꯇ ꯌꯥꯔꯣꯏ. ꯑꯗꯣ ꯆꯥꯛꯁꯤꯗꯤ ꯑꯩ ꯊꯣꯡꯉꯒꯦ, ꯏꯟꯁꯥꯡꯁꯦ ꯅꯪꯅ ꯑꯝꯇ ꯊꯣꯡꯕꯤꯌꯨ." "ꯑꯩꯗꯤ ꯈꯪꯗꯦ, ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯊꯣꯡꯉꯨ ꯍꯥꯏꯔꯝꯕꯅꯤ." "ꯑꯁ, ꯑꯩꯅ ꯊꯣꯡꯉꯗꯤ ꯍꯣꯔꯦꯟ ꯆꯥꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕ. ꯅꯪꯅ ꯊꯣꯡꯉꯨꯕ. ꯍꯣꯔꯦൻ ꯏꯃꯥꯗꯣ ꯑꯩꯅ ꯊꯣꯡꯕꯅꯤꯅ ꯑꯩꯅ ꯍꯥꯏꯖꯤꯟꯒꯦꯕ." ꯂꯝꯖꯤꯡꯕꯁꯨ ꯌꯥꯔꯗꯨꯅ ꯉꯥꯗꯣ ꯃꯥꯅ ꯊꯣꯡꯕꯤꯔꯝꯃꯤ꯫ "ꯃꯊꯪꯗꯗꯤ ꯉꯥ ꯊꯣꯡꯕ ꯍꯩꯔꯗ꯭ꯔꯥ?" "ꯍꯩꯔꯣꯏꯗ." "ꯑꯦ, ꯅꯪꯕꯨ ꯑꯩꯅ ꯊꯣꯡꯕꯗꯣ ꯌꯦꯡꯍꯧꯗ꯭ꯔꯕꯣ?" "ꯌꯦꯡꯍꯧꯋꯦ, ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯩꯇꯦ." "ꯑꯩ ꯂꯩꯇꯕ ꯃꯇꯝꯗꯗꯤ ꯀꯃꯥꯏꯅ ꯇꯧꯕ?" "ꯊꯣꯛꯄ ꯂꯥꯛꯆꯅꯤ." ꯑꯁꯣꯝꯗ ꯂꯩꯃ ꯃꯥꯒꯤ ꯅꯨꯄꯥ ꯀꯨꯟꯖꯣꯗ "ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯀꯃꯥꯏꯅ ꯂꯩꯔꯝꯗꯣꯏꯅꯣ? ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯆꯦꯠ ꯑꯃꯠꯇ ꯍꯩꯕꯁꯨ ꯅꯠꯇꯦ. ꯑꯩꯗꯤ ꯃꯥꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯏ." "ꯊꯣꯏꯅ ꯋꯥꯒꯅꯨꯗ, ꯃꯥꯒꯤ ꯃꯅꯦꯝ ꯃꯀꯨꯗꯣ ꯌꯥꯝ ꯐꯕ ꯃꯤꯅꯤ." "ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯈꯪꯉꯦ. ꯑꯗꯨꯗ ꯅꯆꯥꯅꯨꯄꯤꯗꯣ ꯃꯆꯤꯟꯁꯨ ꯈꯔ ꯀꯟꯕꯅꯤꯅ ꯈꯠꯅꯔꯝꯒꯗ꯭ꯔꯥꯅ ꯀꯤꯔꯤꯕ." "ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ, ꯃꯥꯁꯨ ꯌꯨꯝ パꯜꯂꯕꯅꯤꯅ ꯒ꯭ꯌꯥꯟ ꯈꯔꯗꯤ ꯇꯥꯔꯝꯃꯅꯤ." ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯍꯥꯟꯅ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯔꯤꯉꯩꯗꯗꯤ ꯋꯥ ꯀꯌꯥ ꯉꯥꯡꯗꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯍꯩꯅꯕꯤꯗꯣ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯦꯝꯕꯤ ꯁꯥꯎꯅ "ꯑꯁꯨꯛ ꯌꯥꯝꯕ ꯀꯣꯟꯁꯤꯕꯨ ꯀꯅꯥꯅ ꯐꯦꯡꯅꯤꯅ ꯇꯧꯏꯅꯣ? ꯉꯝꯃꯔꯣꯏꯗ, ꯁꯤꯒꯨꯝꯕꯁꯦ ꯌꯨꯝꯗꯗꯤ ꯑꯃꯨꯛ ꯐꯥꯎꯕ ꯐꯦꯡꯉꯛꯇ꯭ꯔꯤ." ꯂꯝꯖꯤꯡꯕꯅ "ꯂꯦꯝꯕꯤ, ꯇꯞꯅ ꯉꯥꯡꯉꯨꯅꯦ. ꯀꯣꯟꯁꯤꯡꯁꯦ ꯅꯪꯅ ꯐꯦꯡꯗ꯭ꯔꯗꯤ ꯀꯅꯥꯅ ꯐꯦꯡꯒꯗꯧꯔꯤꯕꯅꯣ?" "ꯍꯣ, ꯉꯝꯗ꯭ꯔꯦ. ꯆꯥꯛꯁꯨ ꯊꯣꯡ, ꯐꯤꯁꯨ, ꯀꯣꯟꯁꯨ ꯑꯃꯨꯛ ꯐꯦꯡ. ꯀꯅꯥꯅ ꯉꯝꯒꯗꯣꯏꯅꯣ? ꯑꯩꯁꯤꯕꯨ ꯅꯪꯅ ꯌꯨꯝꯁꯤꯗ ꯄꯨꯔꯛꯏꯁꯤꯕꯨ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯁꯨꯅꯕ꯭ꯔꯣ?" "ꯂꯦꯝꯕꯤ, ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯗ꯭ꯔꯗꯤ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯅꯣ? ꯃꯤꯒꯨꯝꯅ ꯐꯤ ꯁꯥꯗꯨꯅ ꯁꯦꯜ ꯇꯥꯟꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯊꯕꯛ ꯁꯨꯕꯁꯨ ꯅꯠꯇꯦ. ꯆꯥꯛ ꯊꯣꯡꯕ, ꯐꯤ ꯁꯨꯕꯁꯤꯕꯨ ꯊꯕꯛ ꯅꯠꯇꯕ꯭ꯔꯣ?" "ꯂꯦꯝꯕꯤ, ꯆꯥꯛꯇꯤ ꯑꯩꯅꯁꯨ ꯃꯔꯛ ꯃꯔꯛꯇ ꯊꯣꯡꯉꯤꯗꯨꯗꯤ. ꯍꯟꯗꯛ ꯈꯛꯇ ꯊꯕꯛ ꯁꯨꯕ ꯋꯥꯕꯒꯤ ꯊꯣꯡꯗꯕꯅꯤ. ꯁꯦ, ꯁꯥꯎꯔꯅꯨ. ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯝꯖꯤꯡꯕꯅ ꯂꯦꯝꯕꯤꯕꯨ ꯊꯦꯝꯕꯤꯔꯝꯃꯤ꯫ ꯄꯨꯛꯆꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯁꯅꯥꯗ "ꯅꯨꯄꯤ, ꯏꯃꯧ ꯅꯨꯄꯤꯁꯦ ꯌꯨꯝꯁꯤꯗ ꯂꯩꯕꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯕ. ꯅꯣꯡꯃꯇ ꯐꯥꯎꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡꯁꯦ ꯅꯣꯛꯄ ꯎꯗꯦ. ꯁꯥꯎꯔꯒ ꯑꯗꯨꯝ ꯂꯩꯕꯒꯨꯝꯅ ꯇꯧꯏꯅꯦ." "ꯍꯦꯔꯥ, ꯃꯁꯥꯒꯤ ꯁꯥꯎꯕ ꯃꯥꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤ. ꯀꯩꯗꯧꯕꯒꯤ ꯁꯥꯎꯗꯣꯏꯅꯣ? ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯂꯨꯅ ꯇꯧꯔꯤꯁꯤꯗꯤ. ꯂꯥꯏꯔꯕ ꯑꯣꯏꯔꯕꯁꯨ ꯆꯥꯅꯤꯡꯕꯇ ꯆꯥꯍꯜꯂꯤ, ꯁꯦꯠꯅꯤꯡꯕꯇ ꯁꯦꯠꯍꯜꯂꯤ. ꯀꯔꯤꯕꯨ ꯋꯥꯠꯍꯟꯕꯒꯦ?" "ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ." ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯩꯁꯅꯥ ꯃꯃꯧ ꯅꯨꯄꯤꯗ "ꯂꯦꯝꯕꯤ, ꯅꯪ ꯄꯥꯕꯨꯡꯒꯤ ꯐꯤꯔꯣꯜ ꯁꯨꯅꯅꯕ ꯈꯔ ꯂꯩꯍꯧꯕꯅꯤ, ꯅꯪ ꯈꯔ ꯁꯨꯗꯣꯛꯎꯒꯦꯔꯣ?" "ꯑꯁ, ꯏꯃꯥ, ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯦ, ꯀꯣꯟꯅ ꯁꯨꯒꯦ. ꯉꯁꯤꯗꯤ ꯋꯥꯁꯨ ꯋꯥꯔꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯈꯣꯟ ꯀꯜꯂꯞꯅ ꯈꯨꯝꯂꯛꯄ ꯑꯗꯨꯗ ꯂꯩꯁꯅꯥ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯛꯆꯥꯎꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯕꯗꯨꯗ "ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯃꯥꯏꯊꯣꯡꯒꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤꯗ." "ꯀꯩꯁꯨ ꯇꯧꯗꯦꯗ." "ꯏꯁ, ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯄ ꯃꯥꯜꯂꯤꯗ. ꯑꯗꯣ ꯅꯪꯕꯨ ꯅꯃꯧ ꯅꯨꯄꯤꯗ ꯑꯩꯒꯤ ꯐꯤꯔꯣꯜ ꯈꯔ ꯁꯨꯔꯝꯃꯣ ꯍꯥꯏꯌꯨ ꯍꯥꯏꯕꯗꯨꯕꯨ ꯁꯨꯍꯜꯂꯕ꯭ꯔꯣ?" "ꯑꯣ, ꯍꯌꯦꯡ ꯁꯨꯒꯦ ꯍꯥꯏꯔꯛꯏ. ꯉꯁꯤꯗꯤ ꯃꯥ ꯌꯥꯝꯅ ꯋꯥꯔꯤ." "ꯑꯦ,
ꯃꯥꯕꯨ ꯉꯁꯤ ꯀꯔꯤ ꯀꯔꯤ ꯊꯕꯛ ꯁꯨꯒꯦꯅꯦ? ꯈꯪꯗꯦ ꯅꯨꯄꯥ, ꯑꯩꯅꯗꯤ ꯏꯃꯧ ꯅꯨꯄꯤꯁꯦ ꯏꯆꯥꯅꯨꯄꯤꯒꯨꯝ ꯈꯟꯗꯨꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯏ, ꯑꯗꯨꯒ ꯃꯥꯅꯗꯤ ꯑꯩꯕꯨ ꯃꯅꯦꯝꯒꯨꯝꯅ ꯉꯥꯡꯗꯦ, ꯈꯣꯟꯒꯥꯁꯦ ꯀꯟꯅ ꯀꯟꯅ ꯉꯥꯡꯂꯛꯏ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯆꯤꯟ ꯈꯔ ꯀꯟꯕꯅꯤ ꯍꯥꯏꯅ? ꯐꯔꯦꯁꯦ, ꯍꯌꯦꯡ ꯁꯨꯍꯜꯂꯣ꯫ ꯍꯣꯏ, ꯃꯥꯅ ꯌꯥꯗ꯭ꯔꯒꯅ ꯍꯌꯦꯡ ꯇꯞꯅ ꯑꯩꯅ ꯁꯨꯔꯒꯦ꯫ ꯃꯗꯨ ꯌꯥꯗꯦ, ꯅꯪ ꯅꯁꯥꯅꯒ ꯉꯝꯗꯕꯒ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ ꯀꯌꯥ ꯍꯧꯈꯤꯔꯝꯃꯤ꯫ ꯂꯩꯁꯅꯥꯒ ꯄꯨꯛꯆꯥꯎꯒꯁꯨ ꯑꯍꯜ ꯑꯣꯏꯔꯛꯇꯨꯅ ꯆꯠꯄ ꯊꯣꯛꯄ ꯅꯤꯡꯊꯤꯅ ꯉꯝꯂꯛꯇ꯭ꯔꯦ꯫ ꯂꯦꯝꯕꯤꯁꯨ ꯃꯆꯥꯅꯨꯄꯥ ꯐꯥꯏꯕꯣꯛ ꯉꯥꯛꯇ 2 ꯄꯣꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯅꯤꯡꯊꯦꯝ ꯀꯧꯔꯝꯃꯤ, ꯑꯅꯤꯁꯨꯕꯗꯨꯅ ꯄꯥꯊꯧ ꯀꯧꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯏꯁꯧ ꯂꯥꯡꯗꯨꯅ, ꯍꯣ ꯉꯝꯗ꯭ꯔꯦ, ꯑꯩꯁꯦ ꯌꯨꯝꯁꯤꯒꯤ ꯄꯨꯔꯥ ꯃꯤꯅꯥꯏ ꯃꯥꯜꯂꯦ꯫ ꯏꯆꯥ 2ꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ, ꯑꯍꯜ 2ꯁꯤꯕꯨ ꯌꯦꯡꯁꯤꯟꯒꯗ꯭ꯔꯥ? ꯅꯪꯕꯨ ꯅꯣꯡꯃꯗ ꯏꯁꯧ ꯂꯥꯡꯗ꯭ꯔꯗꯤ ꯂꯩꯕ ꯍꯩꯇꯕ꯭ꯔꯥꯕ? ꯅꯨꯡꯇꯤꯒꯤ ꯏꯁꯧ ꯑꯗꯨꯝ ꯂꯥꯡꯏ꯫ ꯅꯪ ꯑꯩ ꯑꯣꯏꯔꯝꯕꯒꯤ ꯐꯕꯅꯤꯀꯣ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯍꯥꯟꯅ ꯅꯄꯥꯝ ꯌꯧꯔꯗꯕꯅꯤ꯫ ꯀꯔꯤ? ꯏꯕꯨꯡꯉꯣ, ꯅꯪꯁꯨ ꯑꯩ ꯑꯣꯏꯔꯝꯕꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯂꯤꯕꯅꯤ, ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯣꯏꯔꯝꯂꯕꯗꯤꯅꯦ ꯋꯥꯃꯟꯕꯗꯒꯤ ꯅꯍꯥꯟꯅ ꯃꯄꯥꯝꯗ ꯍꯜꯂꯗꯕꯅꯤ꯫ ꯏꯁ, ꯅꯪꯕꯨ ꯑꯩꯅ ꯀꯔꯤ ꯑꯋꯥꯕ ꯊꯕꯛ ꯁꯨꯍꯟꯕꯒꯦ? ꯆꯥꯛ ꯊꯣꯡꯕ, ꯄꯥꯕꯨꯡꯒꯤ ꯏꯃꯥꯒꯤ ꯆꯥꯛ ꯄꯤꯖꯕ, ꯑꯉꯥꯡ 2 ꯍꯥꯏꯔꯣ ꯀꯞꯄꯁꯨ ꯅꯠꯇꯦ, ꯑꯗꯨꯝ ꯁꯥꯟꯅꯗꯨꯅ ꯂꯩꯕ, ꯆꯥꯛꯇꯨꯁꯨ ꯑꯌꯥꯝꯕ ꯑꯩꯅ ꯊꯣꯡꯂꯤꯕ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯋꯥꯖꯕꯗꯣ, ꯑꯩꯗꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗ ꯌꯨꯝꯗ ꯊꯕꯛ ꯀꯔꯤꯝꯇ ꯁꯨꯔꯛꯇꯕꯅꯤꯅ꯫ ꯑꯩꯗꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗ ꯊꯕꯛ ꯀꯔꯤꯃꯇ ꯁꯨꯔꯛꯇꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯌꯥꯔꯦ, ꯉꯥꯡꯗꯨꯅ ꯂꯩꯔꯅꯨ, ꯆꯥꯛꯇꯣ ꯅꯪ ꯊꯣꯡꯉꯨꯔꯣ, ꯑꯩ ꯋꯥꯔꯦ, ꯉꯥꯛꯇ ꯄꯣꯊꯥꯈꯤꯒꯦ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯄꯥꯕꯨꯡꯒ ꯏꯃꯥꯒꯒꯤ ꯆꯥꯛꯇꯣ ꯅꯪꯅ ꯄꯤꯔꯨꯔꯣ꯫ ꯂꯦꯝꯕꯤ, ꯑꯩꯅ ꯆꯥꯛ ꯄꯤꯖꯕꯗꯒꯤ ꯅꯪꯅ ꯄꯤꯖꯕꯅ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯍꯦꯟꯅ ꯍꯔꯥꯎꯕꯅꯤ꯫ ꯃꯈꯣꯏꯁꯦ ꯀꯨꯏꯅ ꯍꯤꯡꯒꯗꯕꯁꯨ ꯃꯥꯟꯗ꯭ꯔꯦ, ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯖꯅ ꯇꯧꯗꯨꯅ ꯍꯔꯥꯎꯅ ꯊꯝꯁꯤ꯫ ꯑꯣ ꯌꯥꯔꯦ, ꯇꯜꯂꯗꯤ ꯇꯜꯂꯦ ꯍꯥꯏꯌꯣ, ꯈꯪꯗꯦ ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯒꯦ, ꯍꯣꯔꯦꯟꯅꯦ ꯆꯥꯛ ꯂꯣꯏꯔꯒ ꯍꯧꯗꯣꯔꯛꯑꯣ꯫ ꯂꯝꯖꯤꯡꯕꯅ ꯅꯤꯡꯉꯥꯏꯇꯅ ꯇꯨꯝꯂꯤꯕ ꯃꯆꯥꯅꯨꯄꯥ 2 ꯑꯗꯨꯗ, ꯍꯌꯦꯡꯋꯥꯏ ꯅꯣꯏ 2ꯁꯨꯅꯦ ꯅꯃꯥ ꯃꯥꯜꯂꯛꯀꯅꯨꯀꯣ꯫ ꯇꯥꯅꯤꯡꯗꯦꯀꯣ, ꯆꯠꯂꯣ ꯆꯥꯛ ꯊꯣꯡꯗꯣꯛꯎꯔꯣ꯫ ꯂꯝꯖꯤꯡꯕꯁꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕ ꯆꯪꯂꯝꯃꯤ꯫ ꯂꯩꯁꯅꯥꯒ ꯄꯨꯛꯆꯥꯎꯒ ꯐꯃꯨꯡ ꯑꯗꯨꯗ ꯅꯥꯍꯦꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯅꯥꯅ, ꯅꯨꯄꯥ, ꯑꯩꯈꯣꯏ 2ꯁꯦ ꯏꯁꯨ ꯅꯨꯄꯥ 2ꯅ ꯆꯥꯎꯔꯛꯄ, ꯑꯩꯈꯣꯏꯗꯕꯨ ꯕꯣꯛ ꯄꯨꯄꯨ ꯍꯥꯏꯅ ꯀꯧꯔꯛꯄꯗꯨ ꯇꯥꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ? ꯐꯪꯒꯅꯤꯗ, ꯅꯊꯃꯣꯏ ꯄꯤꯛꯁꯤꯟꯒꯅꯨ꯫ ꯂꯩꯁꯅꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ, ꯑꯩꯗꯤ ꯃꯗꯣ ꯐꯪꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯄꯨꯛꯆꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯞꯀꯅꯨ ꯍꯥꯏꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯂꯩꯁꯅꯥꯒ ꯄꯨꯛꯆꯥꯎꯒ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯂꯗꯨꯅ ꯃꯈꯣꯏ 2ꯃꯛ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯝꯖꯤꯡꯕꯗꯤ ꯃꯃꯥ ꯃꯄꯥ 2ꯃꯛꯅ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯈꯟꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯊꯃꯣꯏ ꯑꯗꯨ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ, ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ, ꯈꯔ ꯀꯥꯎꯊꯣꯛꯄꯁꯨ ꯇꯝꯃꯨ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇ ꯆꯠꯈꯤꯒꯗꯕ ꯉꯥꯛꯇꯅꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ ꯀꯌꯥ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯒ ꯄꯥꯊꯧꯒꯁꯨ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯦꯝꯒ ꯄꯥꯊꯧꯒ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯈꯛꯇ ꯅꯠꯇꯅ ꯊꯕꯛ ꯁꯨꯕ ꯅꯣꯝꯕꯁꯨ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯃꯈꯣꯏ 2ꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ ꯑꯗꯨꯅ ꯃꯈꯣꯏ ꯈꯨꯜꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤ ꯂꯣꯏꯅꯃꯛ ꯃꯈꯣꯏ 2ꯗ ꯉꯥꯎꯅꯔꯝꯃꯤ꯫ ꯅꯥꯎ, ꯏꯃꯥꯗꯤ ꯀꯩꯊꯦꯜꯗ ꯄꯣꯠꯆꯩ ꯂꯩꯕ ꯆꯠꯀꯅꯤꯅ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯀꯩꯊꯦꯜꯗ ꯄꯣꯠꯆꯩ ꯂꯩꯕ ꯆꯠꯄꯁꯤꯁꯨ ꯆꯠꯈ꯭ꯔꯦ꯫ ꯇꯥꯆꯧ, ꯆꯥꯛꯇꯤ ꯑꯩꯅ ꯊꯣꯡꯉꯕꯅꯤ, ꯏꯟꯖꯥꯡ ꯊꯣꯡꯗ꯭ꯔꯤ꯫ ꯏꯟꯖꯥꯡꯗꯤ ꯇꯥꯆꯧꯅ ꯊꯣꯡꯉꯛꯑꯣ꯫ ꯍꯣꯏ, ꯊꯣꯡꯉꯒꯦ꯫ ꯄꯥꯕꯨꯡ ꯍꯧꯒꯠꯇ꯭ꯔꯤꯕꯣ? ꯍꯧꯒꯠꯇ꯭ꯔꯤ꯫ ꯀꯩꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯗꯤ? ꯍꯧꯗꯣꯛꯎꯔꯗꯅ꯫ ꯍꯧꯗꯣꯛꯄꯤꯔꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯗ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯒꯤ ꯍꯧꯗꯣꯛꯇ꯭ꯔꯕ꯫ ꯑꯣ, ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯕ? ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯣ? ꯑꯃꯥꯏꯕ ꯀꯧꯔꯨꯁꯤꯔꯣ? ꯌꯥꯅꯤ ꯍꯥꯏꯕꯅꯤ, ꯀꯥ ꯍꯦꯟꯅ ꯉꯝꯗꯕ ꯅꯠꯇꯦ ꯍꯥꯏ꯫ ꯑꯣ, ꯑꯗꯨꯗꯤ ꯇꯥꯆꯧ ꯏꯟꯖꯥꯡ ꯊꯣꯡꯉꯨꯔꯒꯦ, ꯅꯪꯁꯨ ꯇꯧꯒꯗꯕ ꯅꯊꯧꯗꯨ ꯇꯧꯖꯔꯨꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯂꯦꯝꯕꯤ ꯃꯇꯥ ꯊꯥꯖꯈꯣꯏꯗ ꯆꯠꯇꯨꯅ, ꯏꯇꯥ ꯊꯥꯖ, ꯂꯣꯏꯗ꯭ꯔꯤꯕꯣ? ꯂꯣꯏꯗ꯭ꯔꯤꯌꯦ, ꯂꯣꯏꯗꯧꯔꯦ꯫ ꯅꯆꯥꯅꯨꯄꯤ 2 ꯂꯩꯕꯗꯨꯕꯨ ꯆꯥꯛꯇꯨꯗꯤ ꯃꯣꯏꯅ ꯊꯣꯡꯂꯁꯨ ꯌꯥꯕꯗꯨꯕꯨ, ꯏꯆꯥꯅꯨꯄꯤ ꯂꯩꯇꯕ ꯑꯩ ꯐꯥꯎꯕꯗ ꯆꯥꯛ ꯊꯣꯡꯗꯦ꯫ ꯑꯗꯨꯗꯤ ꯀꯅꯥꯅ ꯊꯣꯡꯉꯤꯕ? ꯏꯆꯥꯅꯨꯄꯥꯁꯤꯡꯅ ꯊꯣꯡꯉꯦ꯫ ꯑꯁ, ꯌꯥꯝ ꯐꯩꯅꯦ ꯅꯪꯗꯤ, ꯅꯆꯥꯅꯨꯄꯤ ꯄꯣꯛꯇ꯭ꯔꯁꯨ ꯅꯨꯡꯉꯥꯏꯔꯄꯣꯠꯅꯤ꯫ ꯍꯣꯏ, ꯅꯨꯡꯉꯥꯏ꯫ ꯃꯁꯥꯒꯤ ꯐꯤꯔꯣꯜꯁꯤꯡꯁꯨꯅꯦ ꯃꯁꯥ ꯃꯁꯥꯅ ꯂꯣꯏꯅ ꯁꯨꯖꯩ꯫ ꯊꯥꯖꯅ, ꯅꯪꯗꯤ ꯂꯥꯏꯕꯛ ꯐꯕꯤ ꯃꯃꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯅꯦ꯫ ꯑꯗꯣ ꯀꯩꯊꯦꯜꯗ ꯆꯠꯁꯦ ꯍꯥꯏꯕꯗꯣ ꯀꯩ ꯂꯩꯁꯦ ꯍꯥꯏꯅꯣ? ꯀꯩꯁꯨ ꯂꯩꯔꯣꯏꯗ,
ꯁꯨꯝ ꯆꯠꯂꯨꯁꯤ ꯍꯥꯏꯕꯅꯤ ꯅꯣꯡꯃꯒꯤ ꯀꯩꯊꯦꯜ ꯎꯍꯧꯗ꯭ꯔꯗꯤꯅꯦ ꯂꯩꯕ ꯉꯝꯗꯦ ꯍꯥꯏꯕꯗꯨꯅꯤ ꯅꯪꯒꯤꯁꯦ ꯀꯩꯊꯦꯜꯗ ꯑꯩꯒꯤ ꯊꯋꯥꯏ ꯂꯩꯍꯧꯔꯤ ꯍꯥꯏꯕꯗꯨꯅꯤꯅꯦ ꯑꯩꯗꯤ ꯀꯨꯏꯔꯦ ꯀꯩꯊꯦꯜ ꯆꯠꯇꯕ ꯏꯆꯥꯅꯨꯄꯤꯁꯤꯡꯁꯤꯅ ꯂꯩꯁꯥ ꯐꯥꯔꯛꯄꯗꯒꯤ ꯀꯩꯊꯦꯜꯗꯒꯅꯦ ꯁꯨꯡꯀꯨꯝ ꯀꯨꯝꯗ꯭ꯔꯦ ꯑꯗꯨꯗꯤꯅꯦ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨꯀꯣ ꯑꯩ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯑꯁꯣꯝꯗꯅ ꯃꯄꯥꯕꯨꯡ ꯍꯧꯒꯠꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯦꯝꯅ ꯄꯥꯕꯨꯡ ꯏꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯕꯨ ꯀꯌꯥꯝ ꯉꯝꯗꯕꯅꯣ ꯑꯃꯥꯏꯕ ꯀꯧꯔꯒꯦ ꯌꯥꯅꯤꯗ ꯌꯥꯝ ꯉꯝꯗꯕ ꯅꯠꯇꯦ ꯀꯣꯛꯁꯦ ꯈꯤꯇꯪ ꯉꯥꯎꯕꯅꯤ ꯅꯣꯏꯕꯨ ꯊꯕꯛ ꯁꯨꯕ ꯆꯠꯂꯣꯏꯗ꯭ꯔꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯆꯠꯀꯦ ꯇꯧꯕꯅꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯏꯄꯥꯁꯦ ꯊꯕꯛ ꯈꯤꯇ ꯁꯨꯕ ꯌꯥꯗꯦ ꯏꯁꯥꯁꯦ ꯍꯦꯛꯇ ꯅꯥꯏ ꯑꯗꯨꯕꯨꯗꯤ ꯄꯥꯕꯨꯡ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤꯅꯤ ꯍꯧꯖꯤꯛꯇꯤ ꯄꯥꯕꯨꯡ ꯊꯕꯛ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯕꯤꯔꯣ ꯅꯆꯤꯟ ꯅꯅꯥꯎ ꯈꯛꯇꯅ ꯊꯕꯛ ꯋꯥꯅ ꯁꯨꯕꯗꯣ ꯏꯄꯥ ꯌꯦꯡꯕ ꯉꯝꯗꯦ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯋꯥꯗꯤ ꯀꯅꯥꯅ ꯋꯥꯏ ꯍꯥꯏꯅꯣ ꯃꯇꯝ ꯀꯌꯥ ꯄꯥꯕꯨꯡꯅ ꯋꯥꯅ ꯊꯕꯛ ꯁꯨꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯕꯨ ꯆꯥꯎꯍꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯄꯥꯕꯨꯡꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯂꯥꯏꯕꯛ ꯀꯌꯥꯗ ꯐꯈ꯭ꯔꯕꯅꯣ ꯑꯩꯈꯣꯏꯅ ꯂꯥꯏꯕꯛ ꯐꯕꯗꯤ ꯄꯥꯕꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯃꯥꯂꯦꯝꯕꯤꯁꯨ ꯀꯩꯊꯦꯜꯗꯒꯤ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯍꯜꯂꯛꯂꯝꯃꯤ ꯃꯥꯅ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯂꯝꯖꯤꯡꯕꯅ ꯀꯩꯅꯣ ꯄꯣꯠꯆꯩꯗꯨꯕꯨ ꯀꯩꯊꯦꯜꯗꯒꯤ ꯑꯔꯩꯕ ꯃꯈꯩ ꯂꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯂꯕ꯭ꯔꯣ ꯒꯥꯏꯁꯨ ꯍꯥꯏꯔꯤꯅꯤ ꯉꯁꯤꯁꯨ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯀꯅꯤ ꯑꯗꯨꯒ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯀꯩꯊꯦꯜꯗ ꯆꯠꯀꯅꯤ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯅꯨꯡꯉꯥꯏꯔꯤꯁꯦ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯍꯌꯦꯡꯋꯥꯏ ꯁꯤꯔꯀꯥꯟꯗ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯅꯪꯕꯨ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯕꯨ ꯐꯔꯕꯣ ꯈꯪꯗꯦꯗ ꯀꯣꯛꯁꯦ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯇꯧꯏ ꯑꯗꯨꯒ ꯏꯁꯥꯁꯤꯁꯨ ꯄꯪꯅꯥꯗ ꯅꯥꯏ ꯀꯥꯟꯅꯗꯦ ꯅꯁꯥ ꯅꯥꯕꯗꯣ ꯐꯅꯅꯕ ꯉꯥ ꯄꯨꯔꯛꯄꯁꯦ ꯊꯣꯡꯉꯒ ꯍꯥꯎꯅ ꯆꯥꯊꯣꯛꯁꯤ ꯏꯃꯥ ꯏꯟꯖꯥꯡꯗꯤ ꯇꯥꯆꯧꯅ ꯊꯣꯡꯈ꯭ꯔꯕꯅꯤ ꯊꯣꯡꯂꯕꯁꯨ ꯁꯤꯃꯨꯛ ꯊꯣꯡꯖꯤꯜꯂꯣ ꯏꯃꯥꯅ ꯑꯣꯏꯅ ꯊꯣꯡꯉꯨꯔꯣ ꯄꯨꯔꯛꯄꯗꯤ ꯑꯩꯅ ꯄꯨꯔꯛꯑꯦꯗꯅ ꯊꯣꯡꯕꯗꯤ ꯅꯣꯏꯒꯤ ꯊꯕꯛꯅꯤ ꯏꯃꯥ ꯋꯥꯔꯦ ꯉꯥꯛꯇ ꯄꯣꯊꯥꯈꯤꯒꯦ ꯅꯃꯥꯅ ꯉꯥꯁꯦ ꯊꯣꯡꯂꯕꯗꯤ ꯍꯥꯎꯔꯅꯤ ꯌꯥꯔꯦꯀꯣ ꯉꯥ ꯊꯣꯡꯕ ꯈꯛ ꯍꯩꯔꯒ ꯌꯥꯝꯅ ꯑꯐꯥꯎ ꯁꯥꯔꯛꯀꯅꯨ ꯊꯣꯡꯕꯗꯤ ꯍꯩꯇ꯭ꯔꯕꯅꯤನ ꯀꯜꯂꯛꯏꯗꯣ ꯄꯥꯊꯧꯁꯨ ꯃꯃꯥꯅ ꯉꯥ ꯄꯨꯔꯛꯄ ꯑꯗꯨꯗ ꯏꯃꯨꯡꯗ ꯄꯨꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯥꯊꯧꯒ ꯅꯤꯡꯊꯦꯝꯒ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯔꯝꯃꯤ ꯄꯥꯊꯧꯅ ꯇꯥꯆꯧ ꯈꯨꯠꯁꯨꯃꯜꯁꯨ ꯈꯔ ꯍꯦꯟꯒꯠꯍꯟꯁꯦ ꯍꯥꯏꯁꯤ ꯍꯣꯏ ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯍꯥꯟꯅ ꯇꯥꯟꯅꯈꯤꯁꯤ ꯀꯌꯥ ꯍꯦꯟꯒꯠꯍꯟꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃꯨꯕꯤ ꯄꯨꯔꯅꯤꯃꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯌꯥꯎꯕꯗꯣ ꯃꯥꯅ ꯅꯪꯕꯨ ꯄꯥꯝꯕ ꯃꯥꯜꯂꯤ ꯂꯣꯟꯅ ꯌꯦꯡꯉꯤ ꯅꯪꯁꯨ ꯑꯗꯨꯒꯤ ꯑꯣꯏꯔꯝꯃꯣꯏꯍꯦ ꯆꯨꯝꯅ ꯁꯨꯝ ꯌꯦꯡꯕ ꯑꯣꯏꯔꯝꯒꯅꯤ ꯃꯥꯒꯤꯗꯣ ꯆꯨꯝꯅ ꯁꯨꯝ ꯌꯦꯡꯕ ꯃꯥꯟꯗꯦ ꯑꯩꯗꯤ ꯂꯧꯕꯨ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯀꯨꯁꯨꯝꯗꯣ ꯑꯗꯨ ꯑꯣꯏꯅ ꯄꯥꯝꯃꯤ ꯀꯨꯆꯨꯒꯗꯣ ꯉꯧꯔꯣꯛ ꯉꯧꯔꯗꯅ ꯍꯣꯏꯅꯦ ꯃꯁꯛꯇꯤ ꯐꯖꯩꯕꯨ ꯑꯩꯗꯤ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯀꯌꯥ ꯍꯩꯅꯗꯦꯗ ꯁꯛ ꯀꯥꯛꯄ ꯑꯃ ꯌꯥꯎꯏ ꯍꯣꯏ ꯏꯅꯥꯛ ꯈꯨꯟꯕ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯑꯣꯏꯕꯅꯤꯅ ꯁꯛꯇꯤ ꯈꯔ ꯀꯥꯛꯄꯅꯤ ꯃꯤꯅꯗꯤ ꯀꯥꯛꯑꯦ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗꯤ ꯐꯖꯅ ꯉꯥꯡꯁꯛ ꯇꯧꯏ ꯇꯥꯆꯧꯅ ꯅꯁꯛ ꯅꯇꯧ ꯐꯖꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯈꯪꯗꯦ ꯑꯗꯨꯒꯤ ꯑꯣꯏꯕ ꯖꯥꯠꯂꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯂꯧꯕꯨꯛ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯊꯕꯛ ꯁꯨꯕ ꯍꯧꯔꯝꯃꯤ ꯅꯤꯡꯊꯦꯝꯒ ꯄꯥꯊꯧꯒ ꯂꯥꯛꯄ ꯎꯕꯗ ꯄꯨꯔꯅꯤꯃꯥꯅ ꯄꯥꯊꯧꯗ ꯇꯨꯃꯤꯟꯅ ꯌꯦꯡꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄꯗ ꯄꯨꯔꯅꯤꯃꯥ ꯄꯥꯊꯧꯒ ꯃꯤꯆꯥꯟꯅꯔꯝꯃꯤ ꯄꯨꯔꯅꯤꯃꯥ ꯄꯥꯊꯧꯒ ꯃꯤꯆꯥꯟꯅꯔꯨꯕꯗ ꯏꯀꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯨꯛꯊꯈꯤꯔꯝꯃꯤ ꯄꯥꯊꯧꯁꯨ ꯄꯨꯔꯅꯤꯃꯥꯒ ꯃꯤꯆꯥꯟꯅꯕꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ ꯄꯥꯊꯧ ꯃꯇꯣꯝꯇ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯧꯕꯨꯒꯤ ꯃꯆꯥꯅꯨꯄꯤ ꯀꯨꯁꯨꯝꯁꯨ ꯂꯧꯕꯨꯛ ꯑꯗꯨꯗ ꯃꯄꯥ ꯏꯅꯥꯛ ꯈꯨꯟꯕꯒ ꯂꯥꯛꯂꯝꯃꯤ ꯀꯨꯁꯨꯝ ꯅꯤꯡꯊꯦꯝꯕꯨ ꯑꯍꯥꯟꯕ ꯎꯕꯗ ꯑꯄꯥꯝ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯂꯝꯗꯦ ꯃꯍꯥꯛꯅ ꯃꯄꯥꯒ ꯅꯨꯡꯇꯤꯒꯤ ꯂꯧꯕꯨꯛꯇ ꯂꯥꯛꯄ ꯑꯁꯤꯁꯨ ꯅꯤꯡꯊꯦꯝꯕꯨ ꯌꯦꯡꯕ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯅꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯗꯦ ꯅꯤꯡꯊꯦꯝꯅꯁꯨ ꯀꯨꯁꯨꯝꯕꯨ ꯅꯨꯡꯁꯤꯖꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀ ꯊꯥꯛ ꯈꯦꯠꯅꯕꯅ ꯐꯣꯡꯗꯣꯛꯄꯗꯤ ꯀꯤꯔꯝꯃꯤ ꯅꯣꯡꯃꯗꯤ ꯅꯤꯡꯊꯦꯝꯅ ꯏꯀꯥꯏ ꯏꯀꯤ ꯄꯨꯝꯕ ꯊꯥꯗꯣꯛꯂꯒ ꯀꯨꯁꯨꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯀꯨꯁꯨꯝꯁꯨ ꯅꯤꯡꯊꯦꯝꯅ ꯍꯥꯏꯕꯗꯨ ꯍꯔꯥꯎ ꯌꯥꯔꯝꯃꯤ ꯅꯤꯡꯊꯦꯝ ꯃꯅꯥꯎ ꯅꯨꯄꯥꯗ ꯅꯥꯎ ꯑꯩꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯏꯅꯥꯛ ꯈꯔ ꯈꯨꯟꯕꯤ ꯑꯃ ꯐꯪꯂꯤ ꯅꯪꯒꯤꯗꯤ ꯀꯝꯗꯧꯕ ꯑꯩꯗꯤ ꯇꯥꯆꯧ ꯄꯨꯔꯅꯤꯃꯥꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯃꯥꯕꯨ ꯁꯨꯝ ꯅꯨꯡꯁꯤꯔꯛꯏ ꯃꯥꯒꯤ ꯀꯔꯤ ꯋꯥꯔꯤ ꯃꯥꯗꯣ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏ ꯍꯧꯖꯤꯛꯁꯦ ꯃꯤꯅ ꯌꯣꯛꯄꯅꯤ ꯍꯥꯏ ꯑꯗꯨꯁꯨ ꯊꯤꯅ ꯇꯧꯕꯤꯕ ꯃꯥꯜꯂꯦ ꯆꯥꯛꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯄꯤꯖꯕꯤꯗꯦ ꯍꯥꯏ ꯑꯁ
ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯗꯣ ꯊꯕꯛ ꯁꯨꯕꯗꯤ ꯀꯟꯕꯅꯤ ꯅꯣꯡꯃꯇ ꯋꯥꯏ ꯍꯥꯏꯕ ꯍꯥꯏꯗꯕꯅꯤ ꯋꯥꯁꯨ ꯌꯥꯝ ꯉꯥꯡꯗꯦ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯤꯁꯦ ꯑꯩꯗꯤ ꯅꯨꯄꯤꯅ ꯃꯆꯤꯟ ꯀꯟꯕꯁꯦ ꯌꯥꯝ ꯄꯥꯝꯗꯦ ꯄꯥꯝꯃꯒꯅ ꯀꯣꯏꯁꯤꯜꯂꯗꯅ ꯑꯗꯨꯕꯨ ꯃꯍꯥꯛꯇꯣ ꯀꯨꯆꯨꯗꯣ ꯃꯨꯗꯤ ꯃꯨꯏꯍꯦ ꯃꯨꯔꯁꯨ ꯃꯨꯁꯅꯥꯅꯤ ꯍꯔꯦ ꯍꯔꯦ ꯅꯨꯡꯁꯤꯅꯕ ꯐꯥꯎꯕ ꯅꯨꯡꯁꯤꯅꯗ꯭ꯔꯤ ꯃꯤꯆꯪ ꯆꯪꯉꯦꯗ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯅꯣꯛꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯄꯥꯊꯧꯅ ꯄꯨꯔꯅꯤꯃꯥꯗ ꯄꯨꯔꯅꯤꯃꯥ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯍꯥꯏꯌꯨ ꯀꯩ ꯋꯥꯅꯣ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯁꯦ ꯄꯨꯔꯅꯤꯃꯥ ꯍꯔꯥꯎꯕꯗꯤ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯁꯛ ꯊꯤꯕ ꯅꯨꯄꯤꯅꯤꯅ ꯅꯨꯄꯥꯁꯤꯅ ꯃꯥꯕꯨ ꯂꯛꯅꯔꯛꯄꯅꯤ ꯈꯜꯂꯝꯃꯤ ꯄꯥꯊꯧꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯇꯥꯕ꯭ꯔꯣ ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯦ ꯌꯥꯅꯤꯡꯗꯕ꯭ꯔꯣ ꯑꯩꯕꯨ इसक थी कुचुमुई हाइदुना लक्नबिरिब्रा वाखलदो ओनरी अइदि असेंबगी नंबु नुसिबगी हाइबनी अइबु नुसिबगी दमक्तदि थागतचरी अदुबु अइगा नंगदि चानदे अइदि सक याम थी अदुगी सुमथक्ता यामना लाइररी मीना सक्थिबी अमुबिगा नुसिने हाइदुना नंबु मीना लक्नराअदि अस अदुमाइना खलदि याररोय मीगी मिट्येंगदा नंगसे थीना उरबसु अइगी मित्तदि नंगोंदगी हिनबा लैते अदुगा अइदि मसक फजबा थीबा हाइबा खाइदे अइबु थमोइ सेंगना नुसिबिबा पुक्चल सेंबु नुपि पामी पूर्णिमासु हाना पाथौबु नुसिरगा लैबनिना पाथौना हाइबदु यारमी असुमना मतम खरा हौखिरमी लेंबी मागी नुपा लमजिंगबदा नुपा पाउ नुंगाइबा मतमगी करी पाउनो अदुबुरो नचा नुपा अहनसे इना कैरा खुनबा इना खुनबगी नाइतोम पोक्चबी मचा नुपीदुगा नुसिनै हाइये अस अदुबु पाउ नुंगाइबाय अइदि किबु किजे नुपीदो इना खुनबगी मचा ओइबना युमदसु थबक कैसु सुरम करिगुंबा अखोइदा लाअदि माना सुगदबा थबक्तुदि नंगना लोइना सुबा ताबनी इस अइदि कैदौबगी सुदोइबा सुरोइना सुहल्लगना लेंबी अइगे इति खंगहलेदना माना ओइना नैसलाअदि नंग असुमना मतम खरा हौखिरमी निंथेमगा कुसुमगा चेंदुना लुहोंगलमी लेंबीदि ममौ नुपीना पुरकपा अवुनपोत अदु उबदा यामना ngaklammi हरावबसु यामना हरावजरमी खुल अदुगी मियामसु लेंबी खोइदा अवुनपोत येंगबा मयाम अमा लाकनरमी मदु उबदा लेंबीदि यामना चाउथोकजरमी महाकना ममौ नुपी कुसुमदा इना कैरा खुनबा मचानीना माना पाम्बा हाइबदु ओइरमी लमजिंगबनदि ममौ नुपीगी पोंगथोक चाउथोकपा मतौ अदुदा कया यारमदे कुसुमना नुपा युमसिसु अखोइ पाबुंगदा हाइनरगा अनौबा अमा सेमहलसे निंथेमना अखोइ पाबुंगना यारओइदा हाना दौदो खोइना नुसिना थंबिरमबने हाइरकनी ए अदुदि युमसे सुमाइना दुम लैरसे हाइरो युमसिबु कैदौरगे याम नुंगाइरिसिदि कुसुम साउरगा होय नोइगिदमक्तदि मसिगे अपतपा युमसे नुंगाइरमगनी मसि हाइदुना कुसुम मचिन पैदुना मागी कादा चंखिरमी असोमदना पूर्णिमागा पाथौगा उनदुना लैरमी पाथौना पूर्णिमा कैगिनो हंदकसे नयांग इकंकंग नंगबु चाका चाद्रबो चाइ नंगसे वायम लोले अइंगोंदा असेंगबो वा अमता हाइदे अइगी अवाबा वारी से तमनगा करी कानगनी अइसे फरबसु फत्रबसु नंगी नुपा ओइगदबनी अदुना नंगी अवाबा खुदिंगमक अदो अइंगोंदा तमो अइ नंगी दमक्ता पुंसिना लैरिबा मखै लेपकनी पूर्णिमा कपलगा अइ मुक्थोनबा मिसिबु संसारसिदा लैरमगद्रा ngасidi लैखिद्रबा इमागा पाबुंगदो याम निंगसिंगी मोइ लैरमलबदि अइगी थमोइसे कयादा नुंगाइजरमगनी से कपकनो नंगी दमक्ता अइ लैरिसिदि अइसु खंगी नंगबु योगपसिंग अदुना नंगबु यामना ओटले हाइब अदुगिनी अइना चेलसे हाइबदो मधुदा नंगनसु सुया यादे ngасidi पूर्णिमा लोइनमक हाइरक्तुना अइसु नंगी ननाक्ता लैनिंगदबा नति अइना हेना लैनिंगी अदुबु मोइना युम पानबा यादे मोइगिदमक पैसा तानगदबनी हाइबदगी पूर्णिमा करिगी वाफमसे अइंगोंदा हाइदबनो नंग वायम लोले फरेसे ngасidi अइखोइ युमदा नंगबु अइना सोइदना पुरगा चटकनी असुमना पूर्णिमागा पाथौगा चेनखिरमी पूर्णिमा मसक उबा मतमदा लेंबी मचानुपादा नंगबु असिगी सक्थिबी मुसुक मुबीसे नत्रबदी नुपीगा लैजद्रबो अस इमा
ꯇꯞꯅ ꯉꯥꯡꯉꯨ ꯇꯥꯈꯤꯅꯤ꯫ ꯃꯍꯥꯛꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯔꯕꯅꯤ꯫ ꯏꯃꯥꯅ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨ꯫ ꯈꯪꯉꯤꯅꯦ, ꯑꯩꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯉꯤ꯫ ꯍꯥꯟꯅ ꯅꯪꯒ ꯃꯥꯒ ꯀꯣꯏꯅꯩ ꯍꯥꯏꯕ ꯈꯪꯂꯝꯂꯕꯗꯤ ꯇꯣꯛꯅꯧ ꯍꯥꯏꯅ ꯍꯥꯏꯔꯝꯒꯗꯕꯅꯤ꯫ ꯍꯥꯏ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯁꯛ ꯊꯤ, ꯀꯨꯆꯨ ꯃꯨꯔꯒ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯒꯦ? ꯁꯛꯅ ꯆꯥꯕ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯍꯣ, ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯃꯧꯅꯤ ꯍꯥꯏꯕꯗ ꯏꯀꯥꯏꯖꯩꯌꯦ, ꯃꯁꯛꯅ ꯊꯤꯕꯅꯦ, ꯂꯥꯏꯔꯕꯒ ꯑꯣꯏꯕꯅꯦ, ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯈꯤꯗ꯭ꯔꯦ, ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ꯫ ꯅꯪꯁꯨ ꯅꯌꯥꯝꯕꯒꯨꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯏꯅꯥꯈꯨꯟꯕꯤ ꯑꯃ ꯄꯨꯔꯛꯄ ꯌꯥꯗ꯭ꯔꯣ? ꯏꯃꯥ, ꯃꯍꯥꯛꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯔꯕꯅꯤ꯫ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤ꯫ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨ꯫ ꯂꯦꯝꯕꯤ ꯃꯆꯥꯅ ꯍꯥꯏꯕꯗꯨ ꯈꯨꯝꯂꯝꯗꯅ ꯃꯆꯤꯟ ꯑꯗꯨ ꯄꯩꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯥꯊꯧ ꯃꯊ꯭ꯋꯥꯏ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯆꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯎꯔꯒ ꯃꯄꯥꯅ, ꯏꯕꯨꯡꯉꯣ, ꯀꯩꯝꯇ ꯈꯜꯂꯨꯅꯨ, ꯏꯃꯧꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ꯫ ꯃꯥꯕꯨ ꯏꯄꯥꯅ ꯑꯄꯣꯛꯄ ꯏꯆꯥꯅꯨꯄꯤꯒꯨꯝꯅ ꯈꯜꯂꯤꯕꯅꯤ꯫ ꯏꯃꯧꯗꯣ ꯃꯊꯟꯇ ꯂꯩꯕ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏ, ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯔꯣ꯫ ꯄꯥꯊꯧꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯄꯨꯔꯅꯤꯃꯥ ꯃꯁꯛ ꯊꯤꯔꯕꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯨꯕ ꯅꯣꯝꯕꯗꯤ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯅꯃꯛ ꯁꯨꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯀꯟꯖꯕ, ꯋꯥ ꯌꯥꯝꯅ ꯉꯥꯡꯗꯕ ꯃꯇꯧ ꯑꯗꯨꯗ ꯃꯀꯨꯕꯣꯛꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯍꯥꯏ, ꯏꯀꯨꯒꯤ ꯄꯨꯔꯅꯤꯃꯥ, ꯅꯃꯥꯈꯣꯏꯗꯤ ꯍꯧꯒꯠꯇ꯭ꯔꯤꯕꯔꯣ? ꯍꯧꯒꯠꯇ꯭ꯔꯤꯌꯦ ꯄꯥꯕꯨꯡ꯫ ꯀꯔꯤꯅꯣꯅꯦꯍꯦ, ꯅꯨꯃꯤꯠꯅ ꯑꯥ ꯌꯧꯔꯁꯤ ꯐꯥꯎꯕꯗ ꯍꯧꯒꯠꯇ꯭ꯔꯤꯕꯁꯤꯗꯤ? ꯇꯨꯝꯖꯁꯅꯨꯗ ꯄꯥꯕꯨꯡ, ꯍꯧꯖꯤꯛ ꯍꯧꯒꯠꯂꯒ ꯊꯕꯛ ꯁꯨꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯕꯁꯤꯕꯨ꯫ ꯍꯣꯏꯅꯦ, ꯃꯣꯏꯒꯤꯗꯤ ꯊꯕꯛ ꯀꯔꯤ ꯁꯨꯅꯤꯡꯉꯥꯏꯕꯨ ꯂꯩꯔꯤꯒꯦ? ꯏꯃꯧꯅ ꯂꯣꯏꯅ ꯇꯧꯕꯤꯔꯒ ꯂꯩꯔꯤ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯃꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯈꯥꯛꯄꯤꯔꯝꯃꯨ꯫ ꯅꯪ ꯈꯛꯇꯅ ꯂꯣꯏꯅꯃꯛ ꯍꯣꯠꯅꯔꯒ ꯂꯩꯔꯗꯤ ꯏꯃꯧ ꯋꯥꯔꯅꯤ꯫ ꯋꯥꯗꯦꯗ ꯄꯥꯕꯨꯡ, ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯛꯇ ꯇꯧꯕꯁꯤꯕꯨ꯫ ꯄꯥꯊꯧꯒ ꯅꯇꯩꯒꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯕꯔꯥ? ꯃꯣꯏꯗꯤ ꯉꯁꯥꯏ ꯑꯌꯨꯛ ꯉꯟꯇꯥꯅ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯦꯝꯕꯤꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯦꯝꯕꯤ ꯈꯣꯟ ꯀꯜꯂꯞꯅ, ꯀꯩꯅꯣ, ꯃꯥꯏ ꯇꯥꯅꯕ ꯏꯁꯤꯡ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯤꯁꯤꯕꯣ? ꯍꯥꯏ ꯄꯨꯔꯅꯤꯃꯥ, ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯍꯧꯒꯠꯂꯒ ꯏꯁꯤꯡ ꯐꯥꯎꯕ ꯁꯣꯛꯑꯝꯗꯦ, ꯀꯔꯤ ꯇꯧꯔꯒ ꯂꯩꯒꯦ? ꯏꯃꯥ, ꯑꯇꯣꯞꯄ ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯨꯔꯤꯉꯩꯗ ꯏꯁꯤꯡ ꯂꯩꯇꯕꯗꯣ ꯎꯖꯍꯧꯗ꯭ꯔꯦ꯫ ꯌꯥꯅꯤ ꯏꯃꯥ, ꯑꯩ ꯁꯣꯛꯑꯒꯦ꯫ ꯊꯕꯛꯁꯦ ꯑꯁꯤ ꯇꯧ ꯍꯥꯏꯗ꯭ꯔꯤꯕ ꯃꯈꯩ ꯈꯪꯉꯣꯏꯗꯕꯅꯤ꯫ ꯍꯥꯏ, ꯅꯪꯗꯤ ꯁꯣꯛꯎꯕ ꯀꯩꯗꯧꯒꯦ? ꯉꯁꯥꯏꯗꯒꯤ ꯏꯃꯧꯁꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯨꯕꯗ ꯋꯥꯖꯔꯕꯅꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯆꯩꯕꯤꯕ꯫ ꯅꯣꯏꯁꯦ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤꯀꯣ꯫ ꯏꯃꯧ ꯂꯩꯅ ꯂꯩꯅ ꯑꯩꯕꯨ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯨ ꯍꯥꯏꯔꯤꯕ꯭ꯔꯣ? ꯅꯃꯧ ꯂꯩꯔꯗꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨꯒ ꯅꯃꯧ ꯑꯍꯜ ꯑꯁꯤꯅ ꯀꯩꯗꯧꯔꯤꯕ? ꯃꯥꯗꯤ ꯆꯠꯍꯟꯕ ꯌꯥꯗꯕ꯭ꯔꯣ? ꯍꯣ, ꯃꯥꯗꯤ ꯍꯧꯒꯠꯇ꯭ꯔꯤꯕꯒꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯔꯥꯅꯤꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯕ, ꯑꯗꯨꯒ ꯃꯧ ꯑꯇꯣꯝꯕꯤꯁꯤꯅ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯤꯅꯥꯏꯒꯨꯝꯅ ꯊꯕꯛ ꯇꯧꯕ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯅꯨꯡꯉꯥꯏ꯫ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯃꯧ ꯑꯇꯣꯝꯕꯤꯒꯤ ꯃꯤꯆꯪꯗ ꯑꯗꯨꯝ ꯂꯦꯞꯂꯤꯕꯁꯦ ꯃꯧ ꯑꯇꯣꯝꯕꯤꯅꯒ ꯁꯦꯝꯖꯤꯜꯂꯕ ꯖꯥꯠꯂꯣ? ꯄꯨꯛꯆꯥꯎ ꯈꯣꯜ ꯀꯜꯂꯞ ꯇꯧꯅ, ꯍꯩ ꯅꯨꯄꯤ, ꯑꯗꯨꯃꯥꯏꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥ ꯉꯥꯡꯒꯅꯨ꯫ ꯅꯪꯅ ꯃꯧ ꯑꯍꯜ ꯅꯨꯡꯁꯤꯕꯒꯨꯝꯅ ꯃꯧ ꯑꯇꯣꯝꯕꯤ ꯑꯁꯤꯁꯨ ꯅꯨꯡꯁꯤꯌꯨ꯫ ꯃꯈꯣꯏ ꯑꯅꯤ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤꯌꯨ꯫ ꯃꯧ ꯑꯇꯣꯝꯕꯤꯅꯗꯤ ꯅꯪꯕꯨ ꯑꯄꯣꯛꯄ ꯃꯃꯥꯒꯨꯝꯅ ꯈꯟꯗꯨꯅ ꯅꯨꯡꯁꯤ, ꯑꯗꯨꯒ ꯅꯪꯅꯗꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯊꯝꯗꯦ꯫ ꯃꯣꯏ ꯄꯥꯕꯨꯡꯗꯤ ꯃꯤꯅ ꯈꯟꯕ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯈꯪꯕꯒꯨꯝꯅ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯔꯅꯤꯃꯥꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗꯨ ꯍꯜꯂꯛꯂꯗꯨꯅ, ꯏꯃꯥ, ꯏꯁꯤꯡꯁꯤꯗ ꯂꯩꯖꯔꯦ꯫ ꯊꯝꯃꯣ, ꯍꯌꯦꯡꯈꯩꯗꯤꯅꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯏꯁꯤꯡ ꯁꯣꯛꯑꯝꯒꯗꯕꯅꯤ꯫ ꯆꯥꯛꯇꯤ ꯊꯣꯡꯉꯕꯣ? ꯊꯣꯡꯉꯤ ꯏꯃꯥ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯁꯨꯝꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯍꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯀꯩꯊꯦꯜꯗ ꯐꯤꯔꯣꯜ ꯂꯩꯕ ꯆꯠꯂꯨꯁꯤ꯫ ꯆꯠꯂꯨꯁꯤ꯫ ꯑꯗꯣ ꯅꯪꯁꯨ ꯂꯥꯛꯑꯣ, ꯅꯃꯥꯏ ꯅꯃꯤꯠ ꯇꯥꯊꯣꯛꯎꯔꯣ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯆꯥꯛ ꯆꯥꯔꯗꯕꯅꯤ꯫ ꯀꯨꯁꯨꯝ ꯍꯣꯏ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯄꯨꯛꯆꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯗ, ꯏꯃꯧ ꯑꯇꯣꯝꯕꯤ ꯑꯁꯤꯁꯨ ꯄꯨꯕꯤꯌꯨꯗꯅ, ꯃꯥꯁꯨ ꯀꯨꯏꯔꯝꯃꯅꯤ ꯀꯩꯊꯦꯜ ꯆꯠꯇꯕ꯫ ꯌꯨꯝꯗꯤ ꯀꯅꯥꯅ ꯁꯪꯍꯧꯗꯣꯔꯤꯕ? ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯍꯅꯨꯕ ꯅꯪꯕꯨ ꯍꯨꯔꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯇꯥꯟꯅꯕꯁꯨ ꯐꯪꯂꯣꯏꯗꯕꯕꯨ꯫ ꯀꯗꯥꯏꯗꯒꯤ ꯍꯨꯔꯥꯟꯕꯅꯣ? ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯁꯦ ꯅꯣꯡꯃꯇ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯍꯨꯔꯥꯟꯕ ꯆꯪꯕ ꯂꯩꯈ꯭ꯔꯕꯣ? ꯀꯅꯥꯅ ꯈꯪꯅꯤꯒꯦ ꯏꯊꯥ ꯊꯥꯖꯗꯅ ꯆꯪꯉꯛꯑꯗꯤ? ꯇꯥꯅꯤꯡꯗꯦꯀꯣ ꯅꯨꯄꯤ꯫ ꯄꯨꯔꯅꯤꯃꯥ ꯃꯅꯦꯝꯕꯣꯛꯅ ꯃꯍꯥꯛꯄꯨ ꯄꯨꯅꯤꯡꯗꯕꯗꯨ ꯈꯪꯂꯗꯨꯅ, ꯌꯥꯔꯅꯤ ꯄꯥꯕꯨꯡ, ꯑꯩ ꯆꯠꯅꯤꯡꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯏꯃꯨꯡ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ, ꯅꯨꯄꯤ, ꯏꯃꯧꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏ꯫
ꯅꯪꯅ ꯈꯔ ꯊꯦꯝꯂꯒ ꯄꯨꯕꯤꯌꯨ. ꯀꯩꯅꯣ? ꯃꯤ ꯆꯠꯅꯤꯡꯗꯦ ꯍꯥꯏꯔꯤꯁꯤꯕꯨ ꯊꯦꯝꯃꯒ ꯄꯨꯕꯤꯌꯨ ꯍꯣꯏ. ꯅꯪ ꯍꯦꯛ ꯊꯦꯝꯃꯨꯔꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯏꯃꯨꯡ ꯆꯪꯈꯤꯔꯝꯃꯤ. ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯑꯣꯠꯄ. ꯅꯪꯒꯤꯁꯨ ꯅꯤꯡꯉꯝꯗꯕ ꯃꯇꯝ ꯂꯥꯛꯈꯤꯅꯤ. ꯑꯁꯣꯝꯗꯅ ꯄꯥꯊꯧꯗꯤ ꯄꯨꯔꯅꯤꯃꯥꯒꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯖꯔꯝꯃꯤ. ꯃꯥꯒꯤ ꯋꯥꯖꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯌꯥꯝꯕ ꯅꯤꯡꯊꯦꯝꯅ, ꯄꯥꯊꯧ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯋꯥꯈꯜ ꯑꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯎꯏꯗ. ꯇꯥꯆꯧ, ꯑꯩ ꯄꯨꯔꯅꯤꯃꯥꯒꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯏ. ꯃꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯏꯃꯥꯅ ꯃꯥꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ. ꯃꯥꯕꯨ ꯏꯃꯥꯅ ꯊꯤꯅ ꯇꯧꯕꯤꯔꯝꯒꯗ꯭ꯔꯥ? ꯃꯥꯗꯤ ꯋꯥ ꯌꯥꯝꯅ ꯂꯣꯠꯄꯅꯤ. ꯃꯥꯒꯤ ꯑꯋꯥꯕ ꯃꯤꯉꯣꯟꯗ ꯁꯨꯛꯇꯝ ꯇꯝꯗꯕꯅꯤ. ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯗ. ꯏꯃꯥꯅ ꯀꯩꯁꯨ ꯇꯧꯔꯣꯏ. ꯄꯥꯕꯨꯡꯁꯨ ꯂꯩꯔꯤꯗꯨꯗꯤ. ꯇꯥꯆꯧ, ꯈꯜꯂꯨꯅꯨ ꯍꯥꯏꯕ ꯌꯥꯗꯦ. ꯃꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯪꯖꯔꯛꯇ꯭ꯔꯕꯅꯤ. ꯁꯦ ꯌꯥꯝ ꯈꯟꯖꯤꯜꯂꯨꯔꯅꯨ. ꯊꯕꯛꯁꯦ ꯉꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ. ꯑꯁꯣꯝꯗꯅ ꯂꯦꯝꯕꯤꯅ ꯃꯃꯧ ꯅꯨꯄꯤ ꯄꯨꯔꯅꯤꯃꯥꯗ, ꯁꯦ ꯐꯤꯔꯣꯜ ꯑꯃꯣꯠꯄꯁꯤꯡꯁꯦ ꯄꯨꯈ꯭ꯔꯤꯗ ꯆꯠꯇꯨꯅ ꯁꯨꯗꯣꯛꯎꯔꯣ. ꯏꯀꯨ ꯏꯅꯦꯝꯒꯤ ꯐꯤꯔꯣꯜꯁꯤꯡꯁꯦ ꯑꯃꯣꯠꯄ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯔꯤꯁꯨ ꯌꯦꯡꯁꯤꯟꯗꯦ, ꯑꯩꯅ ꯍꯥꯏꯗ꯭ꯔꯤꯕ ꯐꯥꯎꯕ. ꯅꯨꯄꯤ, ꯅꯃꯧ ꯅꯨꯄꯤꯁꯦ ꯍꯧꯖꯤꯛꯇ ꯐꯤ ꯁꯥꯕ ꯐꯥꯎꯕꯗ ꯇꯣꯛꯇꯨꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯅꯤ. ꯑꯗꯨꯒ ꯑꯁꯨꯛ ꯌꯥꯝꯕ ꯐꯤꯁꯤꯕꯨ ꯃꯁꯥ ꯉꯝꯗꯅ ꯀꯃꯥꯏ ꯁꯨꯒꯗꯧꯔꯤꯕꯅꯣ? ꯀꯔꯤꯒꯤ ꯃꯁꯥ ꯉꯝꯗꯕ? ꯍꯧꯖꯤꯛꯇ ꯆꯥꯛ ꯃꯌꯥꯝ ꯑꯃ ꯆꯥꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤ. ꯃꯥꯒꯤꯁꯦ ꯇꯟꯕꯒꯤ ꯃꯁꯥ ꯉꯝꯗꯕ ꯁꯥꯖꯤꯟꯅꯔꯤꯕꯅꯤ. ꯄꯨꯔꯅꯤꯃꯥ ꯃꯅꯦꯝꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯅꯨꯡꯉꯥꯏꯖꯗ꯭ꯔꯗꯨꯅ, ꯌꯥꯅꯤ ꯏꯃꯥ, ꯐꯤꯗꯣ ꯑꯩ ꯁꯨꯗꯣꯛꯎꯔꯒꯦ. ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯑꯅꯥꯕ ꯁꯥꯖꯤꯟꯅꯔꯤꯅꯦꯅ. ꯉꯁꯤꯗꯣ ꯀꯪꯅꯅꯕꯁꯨ, ꯍꯌꯦꯡ ꯂꯤꯠꯀꯗꯕ ꯐꯤꯔꯣꯜꯁꯨ ꯌꯥꯎꯕꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯃꯀꯨꯕꯣꯛꯅ, ꯄꯨꯔꯅꯤꯃꯥ, ꯅꯪꯕꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇꯅ ꯀꯔꯝꯅ ꯐꯤ ꯃꯌꯥꯝ ꯑꯁꯤꯕꯨ ꯁꯨꯗꯣꯏꯅꯣ? ꯌꯥꯅꯤꯗ ꯄꯥꯕꯨꯡ, ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ. ꯃꯇꯝ ꯑꯗꯨꯗ ꯀꯨꯁꯨꯝꯁꯨ ꯃꯥꯒꯤ ꯐꯤꯔꯣꯜ ꯈꯔ ꯄꯨꯔꯛꯏ. ꯏꯅꯥꯎ, ꯅꯪ ꯁꯨꯔꯤꯉꯩꯗ ꯑꯩꯒꯤ ꯐꯤꯔꯣꯜ ꯈꯔꯒ ꯅꯇꯩꯒꯤ ꯐꯤꯔꯣꯜ ꯈꯔꯒ ꯌꯥꯎꯁꯜꯂꯣ. ꯀꯨꯁꯨꯝ, ꯅꯅꯥꯎ ꯅꯨꯄꯤꯁꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯤ. ꯌꯥꯔꯒꯗꯤ ꯐꯤꯔꯣꯜꯁꯤꯡꯁꯦ ꯅꯪ ꯑꯣꯏꯅ ꯁꯨꯗꯣꯛꯎꯔꯣ. ꯄꯥꯕꯨꯡ, ꯑꯩꯗꯤ ꯏꯃꯥꯒ ꯀꯩꯊꯦꯜ ꯆꯠꯀꯗꯕꯅꯤ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯨꯁꯨꯝ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈꯤꯔꯝꯃꯤ. ꯏꯀꯨꯒꯤ ꯄꯨꯔꯅꯤꯃꯥ, ꯅꯁꯥꯗꯣ ꯌꯥꯝꯅ ꯉꯝꯗꯕ ꯑꯣꯏꯔꯒꯅ ꯍꯌꯦꯡ ꯁꯨꯔꯣ. ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯤ. ꯌꯥꯅꯤ ꯄꯥꯕꯨꯡ, ꯍꯧꯖꯤꯛ ꯁꯨꯗꯣꯛꯎꯔꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥ ꯐꯤ ꯃꯌꯥꯝꯗꯣ ꯌꯣꯝꯁꯤꯜꯂꯒ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯠꯈꯤꯔꯝꯃꯤ. ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ, ꯑꯣꯟꯊꯣꯛꯅ ꯇꯣꯜꯂꯤꯗꯀꯣ ꯏꯃꯧ ꯑꯇꯣꯝꯕꯤꯁꯦ. ꯋꯥꯏꯌꯦ ꯍꯥꯏꯕꯁꯨ ꯍꯥꯏꯗꯦ. ꯃꯥꯒꯨꯝꯕꯤ ꯅꯨꯄꯤꯁꯤꯗꯤ ꯑꯇꯥꯡꯕꯅꯤ. ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯗꯅ ꯀꯨꯁꯨꯝꯅ, ꯏꯃꯥ, ꯏꯅꯥꯎꯗꯣ ꯑꯁꯦꯡꯕꯒꯤ ꯃꯁꯥ ꯉꯝꯗꯕ ꯃꯥꯜꯂꯤ. ꯄꯥꯕꯨꯡꯅ ꯐꯤꯔꯣꯜꯗꯣ ꯑꯩꯅ ꯑꯣꯏꯅ ꯁꯨꯗꯣꯛꯎꯔꯣ ꯍꯥꯏꯔꯛꯏ. ꯀꯗꯥꯏꯗꯒꯤ ꯉꯝꯗꯕꯅꯣ, ꯇꯧꯁꯤꯟꯅꯔꯤꯅꯤ. ꯊꯕꯛ ꯁꯨꯕ ꯇꯟꯕꯒꯤ. ꯁꯦ ꯂꯣꯏꯁꯤꯜꯂꯣ, ꯆꯠꯅꯅꯕ ꯇꯧꯔꯁꯤ. ꯑꯁꯨꯝꯅ ꯂꯦꯝꯕꯤꯒ ꯀꯨꯁꯨꯝꯒꯗꯣ ꯇꯞ ꯇꯥꯕ ꯃꯈꯩ ꯀꯦꯁꯤꯜꯂꯒ ꯀꯩꯊꯦꯜꯗ ꯆꯠꯂꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯄꯨꯛꯆꯥꯎꯗꯤ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ. ꯅꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯆꯠꯂꯗꯕ꯭ꯔꯥ? ꯍꯣꯏ. ꯄꯨꯔꯅꯤꯃꯥꯗꯣ ꯆꯥꯛ ꯊꯣꯡꯉꯝꯃꯨ ꯍꯥꯏꯌꯣ, ꯑꯩꯈꯣꯏ ꯊꯦꯡꯉꯛꯀꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤ ꯃꯃꯧ ꯆꯠꯈꯤꯔꯝꯃꯤ. ꯑꯁꯣꯝꯗ ꯄꯨꯔꯅꯤꯃꯥ ꯃꯁꯥ ꯅꯨꯡꯉꯥꯏꯇ ꯐꯤꯔꯣꯜꯗꯨ ꯁꯨꯔꯝꯃꯤ. ꯂꯦꯝꯕꯤꯅ ꯃꯃꯧ ꯅꯨꯄꯤ ꯄꯨꯔꯅꯤꯃꯥꯗ, ꯄꯨꯔꯅꯤꯃꯥ, ꯑꯩꯈꯣꯏ ꯆꯠꯂꯦ. ꯆꯥꯛ ꯊꯣꯡꯉꯝꯃꯨꯀꯣ. ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯉꯛꯀꯅꯤ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕꯤ ꯃꯃꯧ ꯅꯨꯄꯤ ꯑꯍꯜꯒ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯒ ꯆꯠꯂꯝꯃꯤ. ꯃꯈꯣꯏꯒꯤ ꯃꯇꯧ ꯎꯔꯒ ꯄꯨꯔꯅꯤꯃꯥ ꯅꯨꯡꯉꯥꯏꯇꯅ, ꯄꯨꯔꯅꯤꯃꯥ, ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦ. ꯑꯄꯣꯛꯄ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯁꯨ ꯐꯪꯍꯧꯗꯦ. ꯏꯅꯦꯝꯄꯣꯛꯀꯤ ꯃꯤꯅꯨꯡꯁꯤꯁꯨ ꯐꯪꯂꯔꯣꯏꯗꯕ ꯖꯥꯠꯂꯥ? ꯄꯨꯔꯅꯤꯃꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯤꯔꯣꯜ ꯑꯗꯨ ꯁꯨꯔꯝꯃꯤ. ꯑꯁꯣꯝꯗꯅ ꯂꯦꯝꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯍꯜ ꯀꯨꯁꯨꯝꯗꯤ ꯀꯩꯊꯦꯜꯗ ꯑꯄꯥꯝꯕ ꯐꯤꯔꯣꯜ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯔꯅꯤꯃꯥꯁꯨ ꯐꯤꯔꯣꯜ ꯁꯨꯕ ꯂꯣꯏꯔꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯄꯨꯔꯅꯤꯃꯥ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯗꯨ ꯁꯨꯕꯗ ꯃꯈꯨꯠꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯅꯥꯔꯝꯃꯤ. ꯃꯃꯧ ꯅꯨꯄꯤꯒꯤ ꯏꯁꯣꯟ ꯁꯣꯟꯖꯕ ꯃꯇꯧ ꯑꯗꯨꯗ, ꯏꯀꯨꯒꯤ ꯄꯨꯔꯅꯤꯃꯥ, ꯏꯃꯧ ꯋꯥꯔꯝꯃꯅꯤ. ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯗꯤ ꯏꯄꯨꯅ ꯇꯞꯅ ꯐꯧꯕꯤꯔꯒꯦ, ꯄꯣꯊꯥꯔꯨꯔꯣ. ꯌꯥꯅꯤꯗ ꯄꯥꯕꯨꯡ, ꯑꯩ ꯂꯣꯏꯁꯤꯜꯂꯝꯃꯒꯦ. ꯄꯥꯕꯨꯡ ꯑꯣꯏꯅ ꯄꯣꯊꯥꯕꯤꯌꯨ. ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯗꯨ ꯈꯥꯡꯖꯤꯟꯗꯨꯅ ꯐꯤꯁꯤꯡ ꯑꯗꯨ ꯐꯧꯔꯝꯃꯤ. ꯃꯍꯥꯛꯅ ꯐꯤ ꯑꯗꯨ ꯐꯧꯕ ꯂꯣꯏꯔꯒ, ꯄꯥꯕꯨꯡ, ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯨꯈꯤꯒꯦ. ꯍꯣꯏ, ꯄꯣꯊꯥꯔꯨꯔꯣ. ꯄꯨꯔꯅꯤꯃꯥ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯔꯝꯃꯤ. ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ, ꯑꯁꯨꯛ ꯐꯈ꯭ꯔꯕ ꯏꯃꯧ ꯑꯁꯤꯕꯨ ꯃꯅꯦꯝꯅ ꯇꯥꯊꯤꯅ ꯇꯧꯕꯤꯔꯤꯅꯤꯅꯦ, ꯑꯉꯛꯄꯅꯤ. ꯑꯁꯣꯝꯗ ꯀꯨꯁꯨꯝꯅ, ꯏꯃꯥ, ꯍꯜꯂꯁꯤꯔꯥ? ꯅꯨꯃꯤꯠꯁꯨ ꯇꯥꯗꯣꯔꯦ. ꯏꯅꯥꯎꯗꯣ ꯃꯁꯥ ꯉꯝꯍꯧꯗꯦ ꯍꯥꯏ. ꯆꯥꯛꯇꯤ ꯀꯅꯥꯅ ꯊꯣꯡꯉꯝꯗꯣꯏꯅꯣ? ꯇꯥꯁꯅꯨꯗ, ꯉꯥꯏꯍꯥꯛ ꯂꯩꯈꯤꯁꯤ. ꯆꯥꯛꯀꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ. ꯃꯥꯅ ꯑꯗꯨꯝ ꯊꯣꯡꯉꯝꯒꯅꯤ. ꯑꯩꯅ ꯊꯣꯡꯉꯝꯃꯣ ꯍꯥꯏꯈ꯭ꯔꯕꯅꯤ.
ꯀꯨꯁꯨꯝꯁꯨ ꯍꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯔꯅꯤꯃꯥ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠ ꯇꯥꯒꯦ ꯇꯧꯔꯝꯕ ꯑꯗꯨꯗ ꯅꯨꯃꯤꯠ ꯊꯥꯒꯦ ꯇꯧꯔꯤꯅꯤ, ꯊꯕꯛꯁꯨ ꯑꯝꯇ ꯇꯧꯗ꯭ꯔꯤ, ꯏꯃꯥ ꯂꯥꯛꯑꯗꯤ ꯁꯣꯏꯗꯅ ꯆꯩꯕ ꯇꯥꯔꯦ, ꯀꯔꯤꯒꯤꯅꯣ ꯉꯁꯤꯁꯤꯕꯨ ꯏꯁꯥꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯦ? ꯄꯨꯔꯅꯤꯃꯥ ꯃꯅꯦꯝꯕꯨ ꯀꯤꯕꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯏꯀꯨꯒꯤ ꯄꯨꯔꯅꯤꯃꯥ, ꯅꯪꯕꯨ ꯅꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯣ? ꯄꯥꯕꯨꯡ, ꯀꯣꯛꯁꯦ ꯉꯥꯎꯔꯤ ꯇꯧꯏ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯊꯕꯛ ꯁꯨꯔꯤꯕ? ꯄꯣꯊꯥꯔꯒ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ? ꯆꯥꯛꯇꯨꯗꯤ ꯍꯣꯔꯦꯟ ꯅꯃꯥꯈꯣꯏ ꯂꯥꯛꯑꯒ ꯊꯣꯡꯖꯔꯁꯅꯨ꯫ ꯌꯥꯅꯤ ꯄꯥꯕꯨꯡ, ꯑꯩ ꯊꯣꯡꯉꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯄꯨꯔꯅꯤꯃꯥ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯕ ꯃꯇꯝꯗ ꯃꯅꯦꯝꯒ ꯃꯆꯦꯒꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯅ, ꯄꯨꯔꯅꯤꯃꯥ, ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯒꯦ? ꯏꯃꯥ, ꯀꯣꯕꯤ ꯊꯣꯡꯉꯤ꯫ ꯀꯩꯅꯣ, ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯀꯣꯕꯤ, ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯀꯣꯕꯤ, ꯁꯧꯒ꯭ꯔꯤ ꯑꯣꯏꯅ ꯊꯣꯡꯕ ꯌꯥꯗ꯭ꯔꯣ? ꯏꯃꯥ, ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯍꯦꯛꯄꯁꯤꯡꯗꯨ ꯊꯣꯡꯕꯅꯤ꯫ ꯏꯁꯥ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯗꯨꯗ ꯏꯪꯈꯣꯜꯗ ꯆꯪꯗꯨꯅ ꯍꯦꯛꯄꯗꯣ ꯉꯝꯗ꯭ꯔꯤ꯫ ꯈꯤꯇꯪ ꯍꯥꯏꯔꯨꯔꯒ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨ ꯇꯧꯗꯦ ꯑꯗꯥ ꯇꯧꯗꯦ꯫ ꯆꯥꯛ ꯊꯤꯔꯣ, ꯆꯥꯛ ꯆꯥꯔꯁꯤ, ꯑꯩ ꯆꯥꯛ ꯂꯥꯝꯃꯦ꯫ ꯍꯣꯏ ꯃꯥ꯫ ꯃꯇꯝ ꯑꯗꯨꯗ ꯂꯝꯖꯤꯡꯕꯁꯨ ꯆꯪꯂꯛꯇꯨꯅ, ꯅꯈꯣꯏꯕꯨ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯕ꯭ꯔꯣ? ꯆꯥꯔꯁꯤ, ꯆꯥꯛ ꯂꯥꯝꯃꯤ꯫ ꯅꯆꯥꯅꯨꯄꯥ ꯑꯅꯤꯗꯣ ꯉꯥꯏꯈꯤꯁꯤꯗꯅ, ꯃꯣꯏ ꯍꯜꯂꯛꯑꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ꯫ ꯄꯥꯕꯨꯡ, ꯃꯣꯏꯗꯤ ꯉꯁꯥꯏ ꯊꯦꯡꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯅꯤ, ꯆꯥꯛꯁꯨ ꯑꯥꯗ ꯆꯥꯔꯒ ꯍꯜꯂꯛꯑꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯆꯥꯔꯁꯤ, ꯊꯤꯔꯣ꯫ ꯄꯨꯔꯅꯤꯃꯥ ꯃꯁꯥꯒꯤ ꯑꯅꯥꯕꯗꯣ ꯈꯥꯡꯖꯤꯟꯗꯨꯅ ꯆꯥꯛꯇꯨ ꯊꯤꯔꯝꯃꯤ꯫ ꯃꯃꯧ ꯅꯨꯄꯤ ꯀꯨꯁꯨꯝꯗ ꯃꯀꯨꯕꯣꯛꯅ, ꯀꯨꯁꯨꯝ, ꯅꯪꯁꯨ ꯅꯅꯥꯎ ꯅꯨꯄꯤꯅ ꯆꯥꯛ ꯊꯤꯔꯤꯕꯁꯦ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯨꯗꯅ, ꯅꯅꯥꯎ ꯅꯨꯄꯤꯁꯨ ꯋꯥꯔꯝꯃꯅꯤ꯫ ꯂꯣꯏꯒꯗꯧꯔꯕꯁꯤꯕꯨ ꯃꯤ 2-3 ꯈꯛꯀꯤ ꯆꯥꯛ ꯊꯤꯕꯗꯕꯨ ꯀꯌꯥꯝ ꯋꯥꯅꯤꯒꯦ ꯃꯣꯏ ꯄꯥꯕꯨꯡ? ꯄꯨꯔꯅꯤꯃꯥ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯆꯥꯛ ꯆꯥꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯄꯨꯔꯅꯤꯃꯥꯗꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯆꯥꯛ ꯆꯥꯗꯅ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯀꯨꯁꯨꯝꯅ, ꯊꯨꯝꯁꯤꯗꯤ ꯀꯩꯅꯣ ꯃꯥꯒꯤꯁꯦ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯑꯃ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨꯒꯤꯅꯦ ꯃꯥꯅ ꯆꯥꯛ ꯆꯥꯗꯅ ꯇꯨꯝꯈ꯭ꯔꯤꯁꯦ꯫ ꯍꯥꯏ ꯄꯨꯔꯅꯤꯃꯥ, ꯁꯤꯗ ꯂꯥꯎ꯫ ꯄꯨꯔꯅꯤꯃꯥꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯅꯠꯇꯦ, ꯅꯪꯕꯨ ꯅꯃꯤꯠ ꯇꯥꯡꯕ꯭ꯔꯣ? ꯑꯩꯈꯣꯏꯁꯦ ꯊꯨꯝ ꯃꯌꯥꯝ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯍꯥꯠꯂꯒꯦ ꯍꯥꯏꯔꯣ? ꯏꯃꯥ, ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯏꯁꯥ ꯉꯝꯗꯕꯗꯒꯤ ꯊꯨꯝ ꯌꯥꯛꯄꯗꯣ ꯈꯪꯍꯧꯗ꯭ꯔꯦ, ꯑꯩ ꯌꯦꯡꯍꯧꯗ꯭ꯔꯦ꯫ ꯑꯃ ꯍꯥꯏꯔꯒ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯤ, ꯑꯃ ꯍꯥꯏꯔꯒ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯒ꯭ꯂꯥꯁ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯍꯩꯖꯤꯜꯂꯒ, ꯁꯤ ꯑꯣꯏꯔꯗꯤ ꯐꯔꯤꯅꯤꯅꯦ꯫ ꯄꯨꯔꯅꯤꯃꯥ ꯋꯥ ꯑꯝꯇ ꯉꯥꯡꯗꯅ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯆꯗꯨꯝ ꯇꯥꯔꯛꯂꯝꯃꯤ꯫ ꯍꯥꯏ ꯅꯨꯄꯤ, ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯣ? ꯅꯃꯧ ꯅꯨꯄꯤꯅ ꯁꯣꯏꯈ꯭ꯔꯦ ꯍꯥꯏ, ꯁꯤ ꯐꯥꯎꯕꯗ ꯉꯥꯛꯄꯤꯕ ꯉꯝꯗꯕ ꯅꯪꯕꯨ ꯀꯔꯝꯕ ꯃꯤꯅꯣ? ꯅꯃꯧ ꯑꯁꯤꯅ ꯃꯁꯥ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯆꯥꯛ ꯑꯁꯤ ꯊꯣꯡꯂꯦ, ꯍꯣ ꯃꯥꯒꯤꯁꯦ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯀꯨꯁꯨꯝꯁꯨ ꯃꯅꯦꯝꯕꯣꯛꯀꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯁꯦ ꯐꯠꯇꯕ ꯃꯤ ꯉꯥꯛꯇꯅꯤ, ꯃꯣꯏꯗꯤ ꯌꯨꯝꯗ ꯂꯩꯒꯗꯕ ꯃꯤ ꯅꯠꯇꯦ, ꯎꯃꯪꯗ ꯁꯥ ꯁꯟꯒꯨꯝꯅ ꯂꯩꯒꯗꯕꯅꯤ꯫ ꯄꯨꯔꯅꯤꯃꯥ, ꯁꯦ ꯇꯣꯛꯎ ꯀꯞꯀꯅꯨ, ꯃꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯅꯪꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯕ ꯃꯇꯝ ꯂꯩꯔꯛꯀꯅꯤ, ꯑꯈꯥꯡ ꯀꯜꯂꯨ ꯏꯃꯧꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯀꯨꯕꯣꯛꯁꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯄꯨꯔꯅꯤꯃꯥ ꯃꯈꯣꯜ ꯊꯣꯛꯇꯨꯅ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯆꯥꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯊꯦꯝꯒ ꯄꯥꯊꯧꯒꯁꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯄꯥꯊꯧ ꯃꯥꯒꯤ ꯅꯨꯄꯤꯗ, ꯄꯨꯔꯅꯤꯃꯥ, ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯔꯦ, ꯅꯣꯏꯗꯤ ꯀꯔꯤ ꯏꯟꯖꯥꯡ ꯄꯤꯖꯕꯤꯔꯕ? ꯉꯥ ꯊꯣꯡꯕ꯫ ꯀꯩꯅꯣ ꯅꯃꯤꯠꯀꯥꯁꯤ ꯏꯄꯣꯝ ꯄꯣꯝꯃꯤ, ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦꯗ, ꯉꯁꯥꯏ ꯇꯨꯝꯃꯨꯕꯒꯤꯅꯤ꯫ ꯑꯁꯦꯡꯕꯒꯤꯔꯣ? ꯑꯁꯦꯡꯕꯒꯤꯅꯤ꯫ ꯑꯁꯦꯡꯕ ꯑꯣꯏꯔꯗꯤ ꯐꯩ, ꯅꯪꯗꯤ ꯋꯥ ꯂꯣꯠꯀꯟꯕꯗꯨꯗ ꯋꯥ ꯂꯣꯠꯄ ꯑꯣꯏꯅ ꯈꯟꯕ, ꯀꯩꯗꯧꯕꯩ ꯅꯉꯣꯟꯗ ꯋꯥ ꯂꯣꯠꯇꯣꯏꯅꯣ? ꯐꯔꯦꯁꯦ, ꯑꯗꯣ ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯂꯩꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯑꯥꯗ ꯂꯩꯕꯒ ꯁꯤꯗ ꯂꯩꯕꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯦ? ꯁꯤꯗ ꯂꯩꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ꯫ ꯄꯥꯊꯧꯗꯤ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯜꯂꯛꯄꯅꯤꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯃꯥꯅ ꯊꯤꯅ ꯇꯧꯕ ꯉꯥꯡꯕꯁꯤ ꯃꯥ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯒ ꯄꯨꯔꯅꯤꯃꯥꯅꯁꯨ ꯑꯃꯠꯇ ꯃꯉꯣꯟꯗ ꯄꯥꯎ ꯇꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈꯤꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯂꯝꯃꯤ꯫ ꯄꯥꯊꯧꯁꯨ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯅꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯄꯨꯛꯆꯥꯎꯁꯨ ꯃꯆꯥꯁꯤꯡ ꯍꯧꯒꯠꯄ ꯃꯈꯣꯜ ꯇꯥꯔꯗꯨꯅ ꯉꯟꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥ ꯄꯥꯊꯧꯗ, ꯏꯄꯥꯒꯤ ꯄꯥꯊꯧ, ꯅꯪꯕꯨ ꯊꯕꯛ ꯆꯠꯇꯣꯔꯕꯣ? ꯍꯣꯏ ꯄꯥꯕꯨꯡ꯫ ꯅꯪꯅꯦ ꯏꯃꯧ ꯑꯇꯣꯝꯕꯤꯁꯦ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ, ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯀꯩꯊꯦꯜꯗ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥ ꯍꯜꯂꯛꯄꯗꯨꯗ ꯃꯧ ꯑꯍꯜ ꯀꯨꯁꯨꯝꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ,
Ima, halabo. Achapot yaurokpani. Nangi kada changduna nathanda chaw. Mi kanasu pijaganu. Kusum hoi haraga achapot singdu puraga imungda changkhirami. Makoina ngangnaribadu Purnima tarami madu tabada Purnima mathanta. Aina kari phattaba thabak tawrubagini. Inempokna aise suknung nungsidribase. Karam kandano. Mana ibu nungsibirakadabase. Masi haiduna Purnima wakhal nungaitana leirami. Asumna numit kharani haukhirami. Ikang khanghaudana lembi layong khangdaba laina ama narami. Purnima manemna tathita waina tawbirabasu manembu phajana seba tawbirami. Ima, chak ilake. Chaningde. Ima, aibu nungsidrabasu aina inba chakse matangdi chabiyo. Chakse chadrabadi nasado pharakpa ngammaroi. Purnima manembu namduna chak inbirami. Lembina. Nupa, aise phaba ngamlaroidra. Kaishu khalunuda. Nangi anabasi soidana pharakani. Nachasingna amaiba afauba kauduna nangbu layeng halibasidi. Ai pharakani haiba thajadre. Soidana pharakanida. Namau nupina nangi seba phajana tawbirisidi. Lembi, mamau nupi Purnima na magidamakta tawbiriba seba mayam asi uraga mamau nupi Purnima bu nongmu nungsiraklammi. Adubu mahak mamau nupi ahanbudi yamna waraurami. Mahaknadi aduk yamna nungsiraga mamau nupi adunadi nongmata magi manakta fawba changlaklaga seba tawbidabasida asumna numit kharani haukhirami. Purnima na seba phajana tawbibadagi lembisu nongmugi pharaklami. Lembi haujikti mamau nupi atombibu yamna nungsizarami. Mahakna tawkiba phattaba sing adu ningsinglaga ningamkhiramde. Purnima na Ima, ngasidi nasado khara kangkhapagum tawi hanadagi. Imauna seba phajana tawbibadagi Ima isasi phagale. Ado Purnima, Ima nangonda tathi tawina tawkiba singdo soikri. Ima bu ngakbiyuko. Ima kaisu soidi. Asomda ningthimna magi nupi Kusumda. Kusum, nangsu imagi manakta changduna nanau nupina seba tawriba singsi mateng pangbiyo. Haisu haitana kamai seba tawdoino. Haitrasu tamjalo. Tambada haitaba amta laitabani. Aduga ayambana imungi thabak nanau nupina ngakta tahole. Masi ai pamde. Nangsu mateng pang. Nanau nupise. Laisa oiringaidagi yam wazarabani. Nangna mabu pukminaba nanaugumna luna loinabiyo. Maadi wasu yamna ngangdabani. Warabasu wai haidabani. Mase, mama mapa animak leitre. Mina yokpani haiba chumbro. Magi mama mapa animak to. Mana pisak pitingaida laikhitre. Aduga mabu yokpirakpa mising adunasu. Mabu phajana yokpiba jat natheda. Minaigumna thambibani. Chak phawba ningthi nungaina pisabidabani. Yam nungaiti. Adugini mabu pokminaba nanau nupigumna khallo haido. Hoi. Kusum Purnimagi wari tarabada mabu nungsiba phawrami. Mahakna mabu nungsina loinabirage hainasu khalami. Inao, ngasidi chakto ichena thongage. Nang imagi manakta leiduna imagi seba tawjaruro. Purnima ngasi khakta machena nungsina kaurakpaduda harauna hoi hairaga manimgi manakta chatlami. Nangbu chak thongani haidaine. Ima kaisu tawdi. Nang chak thonguro. Ima, chakti ichena thongage hai. Asengbagirane. Haujikti Kusum sunganna haugatuna imungi thabak tawrami. Lamjingbadi hadak honglakliba mamau ahalgi mataw aduda yamna ngaklami aduga haraubasu haraurami. Asumna matam khara haukhirami lembisu haujikti naba pungpha pharami. Lembina mamau nupi animakpu magi manakta kausinduna. Matam kayadagi aina chitna thamjarakpa. Inempokna aingonda pibiramba sanagi khuji ase ngasidi nakhoi anida amu amamam inemna sibirake. Asi haiduna lembina sanagi khujido mamau nupi anida amamam sibirami. Mase nakhoi anina manghanganu. Aina nakhoida sinaba asigumna nakhoisu. Hayengwai namau nupi singdasu sibiyo. Kusumga Purnimaga do yamna harauzarami. Purnimana Ima, khujise yam phajai. Phajabani. Inempokna taibangpal thadoklamdai mikup aduda aingonda sinabirambani. Imagi inempok aikhoigina bubokto yam phabra. Imabu yamna luna tawbibra ima. Kusumna hanglakpani. Mana aibu machada machagumna luna chana tawbi. Mado mabukchel yamna phai. Matam aduda phattabadi aini. Aina mabu seba ningthijana tawbikide. Haujiktabu ningamlakte. Adubu ai matam aduda
ꯑꯐꯕꯤ ꯃꯧ ꯑꯃ ꯑꯣꯏꯕ ꯉꯝꯍꯧꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯤ, ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯃꯅꯦꯝ ꯑꯣꯏꯅꯅꯕ ꯑꯩ ꯍꯣꯠꯅꯔꯒꯦ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯂꯦꯝꯕꯤꯅ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯃꯛꯄꯨ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯨꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯦꯝꯕꯤ, ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯃꯗꯤ ꯃꯧꯁꯤꯡ ꯑꯗꯨꯅ ꯂꯦꯝꯕꯤꯒꯨꯝꯕꯤ ꯃꯅꯦꯝ ꯑꯃ ꯐꯪꯖꯔꯕꯗꯤ ꯍꯥꯏꯅ ꯁꯣꯟꯅꯔꯝꯃꯤ꯫